Lady Bruce Lee ni figure city padi pa sai da aina haizaning ba se hoi aise kaino ni kar masculine oi angang ni de ado hujina mo isa se kan noi thorpa ge hena khara chaw phan ba je hen do re ba ado ai kai sung kai de ado matang gi tu isa di patha hanaba hona ni weight loss tong na hona ta so aise ma sa ge na masculine oi ni na dum si se aina angang oi nge de dum higher la ba ne ba ado aina haizaning ba de ado ai masculine oi na ai lotsan de isa se lotsan de adum ai kubom se ka hena nupa dai so ina dum he na sawe masal sai na sum te ado jim da su ko me am na as nang body di adum hai ba adu pos ai lotsan de dress akup ara ki dress ai se se ba ai pam jai ai gi body aingon da isona piram mi body se am pam jai adu ga lady Bruce Lee se am ngai lady am di tapi da ai am ngai Adum hojiki wari du de dum khata ase bu ko do aham di kino da Nepoleon de congratulations am da taw jagi ngarang salon no bam jo hangi ko hoi ado sumaina no bam ma no ba progress to bu je kai phau di ke si di mi khuding dum nungai ta ne hai di isa gi ping hai di laser ba gi dream agi goal do hai di achieve taw re na ho chaw ba chang ta bu ko do sumaina agi taw ba ngam ba gi nungai ba mayam na la ga ba support to bi am ti nungai tin na dum ko ado hana sigi je hang ring de di kamaina torami aduga adum atopa mayam films gi da kaino gi da dum khangi ko sima hang ring de di kamaina setup se kamain le ai se ping hai de ai se makeup artist oi ba se dum pa me mayam na dum khara dum khangbiram da ba do ai se makeup tam ba se poison khurai ko ai go mai manak ta lera ga assist oiraga Manipur gi film se assist oina around 100 muk day work tok zare adagi dum itom da ai gi haidi kezar pusagi on oina du su dum chama muk suram do male mani adagi sum tarok padagi haidi isa se salon bu to wadra dagi makeup artist bu oiga dra haidi manage to bang mak tabdo adagi kai haini aina dum tawning ga pot khudi mak di pamaga kamaina organize to bani kamaina business ama set up to bani system adugumba zero knowledge tagi horok pani na matam khara torama pot thara kanda phasana katang knowledge ta la kanda huji huzarap hoi aduga sida thana family dum mayam na Jenita hai kham nei chi bi ju hai kham palai bi ju hai sigi wari sina kamaina no laisa masigi se sum ai se hoi che de po hoi che Rava hoi ko hoi se pulap tinaraga adum videos maya nam se khot se and adum dam gi budagi dum mayam na dum shi bi da dum kau gi bane atu to ga khoi gi mame mase ko mame mase aina su ma gi acting sem nungai ja ba pi ngai yeng budagi se adu pen ja ba da gi di ama spine joke ka taw ko ba dok ning ba su phau ba adu sumun na yeng ki bagi hai ga ja adu gi ona channel gi budo adu manya taw budagi mayam su male channel na taw ki bagi dum kau bi di musida aduga mayam gi loina ki identity to ngam dong na Rava da ju Manipuri na king ju hai sigi jana ka dong gi kamaina inspire la ki bu ai so ai Bollywood ki crush haijab tare ko aina hek gyan tarak pade hora ai yang ngawsa ba gi celebrity sai Sri Devi se am pamba adu Sri Devi da aina khang pazima gi Sri Devi gi nagin film si da gi aina ma se yang ngawsa raga linzi di ta sena have da exam haina da ba hangoi ba kaino ne ba ai gi khujik sungai aina am hangoi ba haina da ba ji ba mane ba adai da I did Sri Devi am pamza ba mine adu duna kamai to ga matam ma pamza ba sung tor kan da khoi gi ILP gi matang sa gi khoi ga am da business su kai su loi bak le pai matang se Sadam mara ama reels like giga am namna bagi timing do adu gi sai da ai se sadan khangau tana khoi se reels am namba adu dai da su Jenita se awe khangau tana reels se viral sa thokre viral sa thokki bidagi ai se na pamja bi nungai ra ga sum sut ka sum tau zaina sum lin sara ga sum tau ba adu da gi smai na oi kre adu ga he na khangna ba sai na sum ai gi YouTube channel sai na ni puna kin ha sign tau bi dai ma am na khangi ba series na samsas ko ko matra mayam nam me dana do dum mayam na ubda jo dum group adum mayam support taw na ga nam me ko mane sigi number jida adu matam do hojika yam khenare dana adu matam du gi experience ga mai taw hi number da hojik na ka mai taw
ꯈꯦꯠꯅꯕꯁꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯑꯣꯟꯕꯁꯦ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯖꯤꯔꯣ ꯅꯣꯂꯦꯖꯅꯦ ꯑꯗꯨꯒ ꯁꯨꯝ ꯅꯝꯃꯤꯕ ꯍꯩꯕꯗꯨꯅꯦꯕ ꯑꯗꯒꯤ ꯀꯦꯃꯦꯔꯥꯁꯦ ꯀꯃꯥꯏꯅ ꯄꯥꯏꯔꯒ ꯅꯝꯒꯗꯣꯏꯅꯣ ꯈꯪꯗꯦ ꯀꯦꯕ ꯗ꯭ꯔꯦꯁ ꯃꯛꯇ ꯁꯦꯠꯂꯦ ꯄꯪꯁꯦꯠ ꯁꯦꯠꯆꯟꯕ ꯑꯗꯒꯤ ꯀꯦꯕꯕꯨꯗꯤ ꯑꯩꯈꯣꯏ ꯀꯦꯕꯝ ꯊꯣꯛꯄ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯁꯥ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯣꯏꯕ ꯀꯦ ꯇꯥꯔꯁꯨ ꯑꯔꯩꯕ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯆꯅꯤ ꯅꯝꯕꯁꯦ ꯐꯣꯟ ꯑꯃ ꯄꯥꯏꯔꯒ ꯐꯣꯟ ꯃꯌꯦꯛ ꯁꯦꯡꯗꯕ ꯈꯪꯗꯦ ꯉꯥꯏꯍꯥꯛꯀꯤ ꯕꯤꯠꯇꯨ ꯄꯪꯅꯝ ꯅꯝꯕ ꯑꯗꯨꯒ ꯃꯇꯝꯒꯤ ꯑꯑꯣꯟꯕꯁꯤꯅ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯀꯦꯃꯦꯔꯥꯁꯤ ꯅꯝꯃꯁꯨ ꯑꯩꯈꯣꯏ ꯐꯣꯟꯗꯩ ꯅꯝꯅꯤꯡꯉꯛꯇꯕ ꯑꯗꯩ ꯀꯦꯔꯁꯨ ꯈꯤꯇꯪ ꯍꯦꯟꯅ ꯀꯦꯅꯤꯡꯕ ꯗ꯭ꯔꯦꯁꯁꯨ ꯆꯥꯅ ꯐꯖꯅ ꯑꯦꯔꯦꯟꯖ ꯇꯧꯅꯤꯡꯉꯛꯄ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯗ꯭ꯔꯦꯁ ꯐꯤꯔꯣꯟ ꯐꯖꯅ ꯅꯥꯟꯅ ꯑꯦꯔꯦꯟꯖ ꯇꯧꯔꯛꯄꯩ ꯍꯥꯏꯕ ꯃꯇꯥꯡꯁꯤꯗ ꯉꯁꯥꯏ ꯅꯣꯡꯗꯣꯜ ꯂꯥꯏꯔꯦꯝꯕꯤ ꯐꯤꯖꯣꯜꯒꯤ ꯃꯇꯥꯡꯗ ꯅꯦꯄꯣꯂꯤꯌꯟꯗ ꯑꯃꯨꯛ ꯇꯥꯗꯣꯔꯦ ꯁꯤꯒꯤꯁꯤꯅ ꯍꯥꯏꯗꯤ ꯏꯅꯤꯁꯤꯌꯦꯇꯤꯞꯁꯦ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯞꯀꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯄꯤꯔꯤꯠꯁꯦ ꯃꯈꯟ ꯃꯈꯟꯅꯤꯗꯅ ꯖꯁ ꯀꯦꯕ ꯈꯛꯇꯪꯒꯤ ꯅꯠꯇꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯀꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯇꯔ ꯑꯃ ꯑꯣꯏꯅꯁꯨ ꯑꯗꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯅꯦꯕ ꯃꯌꯥꯝꯒꯤꯀꯣ ꯑꯗꯣ ꯁꯤꯒꯤꯁꯤꯗꯅ ꯀꯃꯥꯏꯅ ꯂꯩꯕꯅꯣ ꯑꯩꯁꯦ ꯄꯤꯛꯏꯉꯩꯗꯒꯤ ꯋꯥꯈꯜ ꯃꯆꯥꯗꯤ ꯈꯟꯗ꯭ꯔꯦ ꯑꯗꯨꯝ ꯑꯩꯒꯤ ꯗ꯭ꯔꯤꯝꯁꯦ ꯕꯤꯛ ꯉꯥꯛꯇꯅꯤ ꯇꯧꯕ ꯉꯝꯒꯦꯔꯥ ꯉꯝꯃꯣꯏꯒꯦꯔꯥ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯕꯁꯤꯒꯤ ꯄꯥꯟꯗꯝ ꯑꯗꯨꯝ ꯑꯣꯏꯔꯛꯑꯦ ꯑꯗꯨꯒ ꯑꯩ ꯅꯣꯡꯗꯣꯜ ꯂꯥꯏꯔꯦꯝꯕꯤ ꯐꯤꯖꯣꯜ ꯊꯣꯜꯂꯛꯏꯁꯦ ꯑꯩꯒꯤ ꯌꯨꯝꯗ ꯏꯁꯣꯔ ꯑꯃ ꯂꯩ ꯑꯩꯈꯣꯏꯕꯨ ꯀꯣꯟꯕ ꯂꯩꯀꯥꯏꯕꯨ ꯀꯣꯟꯕ ꯑꯗꯨꯒꯤ ꯏꯃꯥ ꯅꯣꯡꯗꯣꯜ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯃꯦꯀꯞ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯩꯅ ꯄꯤꯛꯏꯉꯩꯁꯤꯗꯒꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯥꯒ ꯐꯅꯦꯛ ꯂꯣꯟꯕꯁꯦ ꯃꯄꯥꯟ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯦꯠꯂꯤꯕꯁꯦ ꯈꯨꯠꯅ ꯂꯣꯟꯕꯁꯦ ꯑꯗꯨꯝ ꯍꯩꯔꯛꯑꯦꯕ ꯀ꯭ꯂꯥꯁ 7 ꯑꯗꯨꯗꯒꯤ ꯂꯣꯜꯂꯛꯄꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯜꯂꯒ ꯄꯨꯟꯁꯤꯁꯦ ꯁꯔꯚꯥꯏꯚ ꯇꯧꯔꯛꯄꯅꯤ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯑꯦ ꯑꯗꯨꯗꯒꯤ ꯁꯨꯝ ꯃꯤꯒꯤ ꯑꯩꯈꯣꯏꯗ ꯂꯣꯟꯕ ꯂꯥꯛꯍꯜꯂꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯣꯏꯅ ꯇꯧꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯁꯨꯝ ꯎꯖꯔꯛꯑꯒ ꯋꯥꯟ ꯗꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯒꯤ ꯁꯨꯝ ꯇꯞ ꯇꯞꯅ ꯃꯦꯀꯞ ꯑꯃꯨꯛ ꯇꯧꯔꯦ ꯑꯗꯨꯝ ꯑꯍꯦꯟꯕ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕꯗꯤ ꯄꯥꯝꯕꯅꯤꯅ ꯑꯐꯕ ꯊꯕꯛꯄꯨ ꯑꯣꯏꯔꯗꯤꯅ ꯑꯗꯨꯃꯥꯏꯅꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯏꯁꯣꯔꯒꯤ ꯃꯤꯡꯁꯦ ꯂꯧꯔꯒ ꯑꯩꯉꯣꯟꯗ ꯃꯃꯤꯡꯁꯦ ꯊꯣꯜꯂꯒ ꯑꯗꯨꯝ ꯇꯧꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯁꯦꯂꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯏꯗꯣꯏꯔꯥ ꯑꯩꯒꯤꯁꯨ ꯅꯣꯡꯗꯣꯜ ꯂꯥꯏꯔꯦꯝꯕꯤ ꯁꯗꯥꯝ ꯃꯟꯇ꯭ꯔꯤꯒꯤ ꯑꯗꯒꯤ ꯃꯥꯁꯨ ꯁꯗꯥꯝ ꯃꯟꯇ꯭ꯔꯤ ꯁꯣꯔꯤ ꯃꯥꯅ ꯑꯔꯕꯤꯟ ꯇꯣꯟꯖꯝꯒꯤ ꯑꯩꯅ ꯃꯟꯇ꯭ꯔꯤ ꯌꯥꯝ ꯐꯖꯅꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦꯀꯣ ꯍꯧꯖꯤꯛ ꯋꯦꯗꯤꯡꯒꯤ ꯁꯤꯖꯟꯁꯨ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯒ ꯋꯦꯗꯤꯡꯒꯤ ꯁꯤꯖꯟ ꯍꯥꯏꯁꯦ ꯉꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯖꯟꯁꯨ ꯅꯥꯏꯀꯣ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯔꯟ ꯇꯧ ꯇꯥꯔꯁꯨ ꯀꯩꯅꯣꯝꯃ ꯔꯟ ꯇꯧ ꯇꯥꯔꯁꯨ ꯆꯍꯤ ꯄꯨꯂꯞ ꯑꯗꯨꯝ ꯑꯣꯏꯗꯦꯕ ꯑꯗꯩ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯄꯨꯁꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯃꯥꯟꯕꯤꯈꯩꯒꯤ ꯃꯐꯝ ꯌꯥꯝ ꯆꯥꯎꯅꯁꯨ ꯅꯣꯏꯅꯁꯨ ꯀꯜꯂꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯐꯝꯁꯨ ꯄꯤꯔꯤꯗꯅꯀꯣ ꯑꯣꯖꯥ ꯃꯌꯥꯝꯁꯨ ꯂꯩ ꯑꯣꯖꯥ ꯄꯣꯏꯖꯟ ꯍꯣꯏ ꯃꯌꯥꯝ ꯖꯦꯅꯤ ꯍꯣꯏ ꯃꯌꯥꯝ ꯂꯩꯔꯤꯗꯅ ꯃꯣꯏꯅꯁꯨ ꯃꯌꯥꯝ ꯃꯐꯝꯁꯨ ꯀꯟꯕꯤꯔꯤ ꯀꯜꯂꯝꯕꯗꯒꯤ ꯃꯌꯥꯝꯁꯨ ꯂꯩꯔꯤꯗꯅ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯀꯃꯥꯏꯅ ꯂꯩ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯀꯩꯅꯣꯁꯦ ꯀꯃꯥꯏꯅ ꯊꯦꯡꯅꯔꯤ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯤꯒꯤ ꯐꯦꯁꯟꯒꯤ ꯑꯗꯒꯤ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯑꯑꯣꯟꯕ ꯂꯥꯛꯄꯁꯦ ꯌꯥꯝ ꯀꯟꯅ ꯀꯨꯏꯗ꯭ꯔꯤ ꯖꯦꯅꯦꯔꯦꯁꯟ 2-3 ꯉꯥꯏꯔꯤꯕ ꯍꯥꯏꯅ ꯈꯟꯖꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗ ꯇꯣꯝ ꯁꯔꯃ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗ ꯆꯦ ꯃꯌꯥ ꯇꯧꯗꯣꯔꯦꯅ ꯃꯤꯁ ꯃꯅꯤꯄꯨꯔꯒ ꯇꯥꯕ ꯃꯇꯝꯁꯤꯗ ꯗꯥ ꯇꯣꯝꯒꯤ ꯏꯔꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯦꯟ ꯗꯦꯟ ꯖꯦꯅꯤ ꯈꯨꯔꯥꯏ ꯗꯥ ꯄꯣꯏꯖꯟ ꯍꯣꯏ ꯃꯣꯏꯒꯤ ꯏꯔꯥ ꯑꯃ ꯂꯩ ꯑꯗꯨꯒ ꯃꯊꯪꯒꯤ ꯉꯥꯛꯂꯛꯏꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯩꯁꯤꯗ ꯑꯑꯣꯟꯕ ꯃꯌꯥꯝꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯈꯪꯗꯦ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯨꯝꯕ ꯃꯌꯥꯝꯅꯗꯤ ꯌꯥꯝ ꯐꯖꯅ ꯉꯥꯛꯄ꯭ꯔꯥꯅꯗꯤ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯨꯍꯣꯡꯕꯁꯤꯗ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯦ ꯑꯦꯟ ꯗꯦꯟ ꯃꯅꯤꯄꯨꯔꯒꯤ ꯐꯤꯜꯝ ꯁꯔꯀꯜꯗ ꯑꯗꯒꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯗ ꯐꯦꯁꯟꯗ ꯑꯩꯈꯣꯏ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗꯕꯒꯨꯝꯕ ꯑꯃ ꯂꯩꯕ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯑꯀꯥꯟꯁꯤꯗ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯕꯠ ꯑꯩꯈꯣꯏꯅꯁꯨ ꯑꯐꯕ ꯊꯕꯛꯇ ꯈꯣꯡ ꯆꯪꯁꯤꯜꯂꯛꯄꯒꯤ ꯁꯤꯒꯤ ꯑꯅꯤꯒꯤ ꯄꯣꯠꯁꯦ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯨꯝꯕ ꯃꯌꯥꯝꯁꯦ ꯐꯖꯅ ꯒ꯭ꯔꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯇꯝꯅꯔꯒ ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯂꯃꯟꯗꯒꯤ ꯃꯇꯧ ꯇꯝꯃꯒ ꯂꯩꯔꯛꯄꯅꯤꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯂꯩꯕꯁꯦ ꯖꯦꯅꯤꯇꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯅ ꯀꯃꯥꯏꯅ ꯂꯩ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯅ ꯀꯩꯁꯨ ꯍꯦꯛꯇ ꯌꯥꯝ ꯍꯔꯥꯎꯅ ꯍꯦꯛꯇ ꯑꯦꯛꯁꯦꯞ ꯇꯧꯔꯛꯄ ꯅꯠꯇꯦ ꯑꯗꯨꯝ ꯌꯥꯔꯔꯣꯏ ꯑꯗꯒꯤꯗꯤ ꯃꯥꯏꯁꯦ ꯐꯖꯅ ꯆꯠꯍꯜꯂꯁꯤ ꯈꯣꯠꯁꯤ ꯍꯣꯏ ꯏꯃꯥ ꯏꯄꯥꯒꯤ ꯁꯞꯄꯣꯔꯠꯁꯨ ꯌꯥꯝꯅ ꯐꯪꯉꯤꯀꯣ ꯐꯪꯗꯕ ꯅꯠꯇꯦ ꯃꯣꯏꯅꯁꯨ ꯇꯧꯕꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯊꯣꯡꯕ ꯍꯥꯏꯔꯒꯗꯤ ꯆꯦ ꯖꯦꯅꯤ ꯍꯣꯏ ꯀꯩ ꯍꯣꯏꯁꯦꯀꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯆꯦ ꯖꯦꯅꯤ ꯈꯨꯔꯥꯏꯁꯦ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯆꯦ ꯖꯦꯅꯤ ꯈꯨꯔꯥꯏ ꯑꯗꯒꯤꯗꯤ ꯆꯦ ꯁꯥꯟꯇ ꯑꯗꯒꯤꯗꯤ ꯆꯦ ꯄꯣꯏꯖꯟ ꯃꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯝꯃꯦꯀꯣ ꯑꯗꯣ ꯂꯩꯔꯝꯕ ꯃꯣꯏꯅ ꯑꯐꯕꯁꯦ ꯑꯣꯏꯔꯛꯄ ꯑꯗꯒꯤꯗꯤ ꯃꯣꯏꯅ ꯆꯥꯎꯈꯠꯂꯛꯄ ꯑꯗꯒꯤꯗꯤ ꯐꯖꯅ ꯃꯤꯃꯥꯟꯅꯅ ꯐꯖꯅ ꯍꯤꯡꯕ ꯉꯝꯕꯗꯣꯀꯣ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏ ꯃꯇꯧ ꯇꯝꯖꯧꯅꯤꯍꯦ ꯃꯣꯏꯗꯧꯅ ꯇꯧꯖꯧꯅꯤꯍꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯑꯍꯜ ꯂꯃꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤ ꯑꯗꯒꯤꯗꯤ ꯃꯣꯏ ꯌꯦꯡꯖꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯣꯏꯗꯣ ꯏꯟꯁꯄꯥꯌꯔ ꯇꯧꯖꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄ ꯇꯨꯝꯕ ꯑꯩꯈꯣꯏꯗꯤ ꯍꯥꯏꯕꯗꯤ ꯐꯖꯅ ꯖꯤꯝ ꯆꯠꯇꯅ ꯑꯗꯒꯤꯗꯤ ꯆꯥꯕꯗ ꯑꯆꯝꯕ
ꯆꯥꯗꯅ ꯑꯗꯒꯤꯗꯤ ꯀꯣꯏꯕ ꯂꯥꯡꯕ ꯀꯛꯊꯔꯒꯀꯣ ꯁꯤꯒꯨꯝꯕꯁꯦ ꯍꯥꯏꯕꯗꯤ ꯄꯨꯟꯁꯤꯁꯦ ꯐꯖꯅ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯇꯝꯖꯅꯕ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯇꯝꯖꯔꯤ ꯑꯗꯨꯒ ꯃꯣꯏ ꯃꯇꯧ ꯇꯝꯖꯔꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦꯀꯣ ꯑꯗꯣ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯃꯌꯥꯝꯗꯒꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅ ꯈ꯭ꯋꯥꯏ ꯆꯥꯎꯈꯠꯄꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯇꯣꯉꯥꯜꯂꯦ ꯇꯣꯞ ꯈꯟꯕ ꯅꯠꯇꯦ ꯑꯣꯏꯔꯤꯅꯦ ꯃꯁꯥ ꯃꯁꯥꯒꯤ ꯁꯦꯟꯐꯝ ꯊꯣꯛꯅꯕ ꯆꯥꯎꯈꯠꯅꯕ ꯃꯁꯥ ꯃꯊꯪꯒꯤꯁꯨ ꯅꯠꯇꯕ ꯍꯥꯏꯗꯤ ꯄꯨꯜꯂꯤꯕ ꯑꯉꯥꯡ ꯃꯌꯥꯝ ꯂꯩꯇꯕ ꯅꯠꯇꯦ ꯃꯄꯥꯟꯂꯣꯝ ꯑꯌꯥꯝꯕꯅ ꯀꯩꯅꯣꯅꯤ ꯐꯦꯃꯤꯂꯤꯁꯤꯁꯨꯀꯣ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯌꯥꯎꯕ ꯏꯃꯨꯡꯁꯦ ꯑꯌꯥꯝꯕꯅ ꯐꯦꯃꯤꯂꯤꯁꯤꯁꯨ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡꯅ ꯑꯗꯨꯝ ꯄꯨꯏꯌꯦꯕ ꯃꯦꯟꯁꯦ ꯑꯗꯣ ꯂꯝꯒꯤꯒ ꯆꯥꯡꯗꯝꯅꯧꯔꯒꯗꯤ ꯃꯣꯏꯗꯤ ꯑꯗꯨꯝ ꯂꯩꯇꯦ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯁꯥꯏꯠ ꯑꯝꯗ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏ ꯇꯣꯉꯥꯟꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯖꯣꯏꯟ ꯐꯦꯃꯤꯂꯤ ꯑꯣꯏꯅꯁꯨ ꯂꯩꯃꯤꯟꯅꯩ ꯏꯃꯨꯡꯁꯨ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯄꯨꯅꯩ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤꯗ ꯔꯥꯚꯥꯒꯤꯁꯨ ꯁꯂꯨꯟ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯍꯥꯡꯉꯦꯀꯣ ꯀꯛꯋꯥꯒꯤ ꯁ꯭ꯋꯥꯏꯗ ꯑꯗꯣ ꯁꯤꯒꯤꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯍꯧꯈꯤꯕꯅꯣ ꯍꯥꯏꯗꯤ ꯁꯂꯨꯟ ꯈꯛꯇꯪꯒꯤ ꯅꯠꯇꯕ ꯁꯨꯃꯥꯏꯅ ꯁꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯆꯪꯉꯛꯈꯤꯕꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯗꯩꯗꯤ ꯆꯪꯉꯛꯈꯤꯕ ꯑꯣꯏꯔꯝꯅꯤꯗꯅ ꯑꯗꯨꯒꯤꯁꯦ ꯀꯔꯝꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯒꯦ ꯑꯩꯁꯦ ꯑꯩꯅ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯀꯣꯂꯦꯖ ꯀꯥꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛꯁꯤꯗꯩꯗ ꯑꯩꯁꯦ ꯃꯦꯀꯞ ꯇꯝꯕ ꯆꯠꯂꯦ ꯑꯗꯨ ꯃꯦꯀꯞ ꯇꯝꯕ ꯆꯠꯄꯗꯩ ꯃꯦꯀꯞꯇꯣ ꯆꯠꯂꯤꯉꯩ ꯑꯗꯩ ꯃꯦꯀꯞ ꯄ꯭ꯔꯗꯛ ꯂꯩꯔꯝꯅ ꯑꯗꯨꯝ ꯂꯩꯀꯥꯏꯅ ꯀꯩꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯍꯥꯏꯕ ꯁꯨꯝ ꯂꯩꯀꯥꯏꯗꯒꯤ ꯍꯧꯔꯛꯏꯗꯅ ꯃꯤ ꯂꯣꯏꯅꯃꯛꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯂꯩꯀꯥꯏꯗꯒꯤ ꯀꯦꯕ ꯍꯧꯔꯛꯑꯦ ꯑꯗꯨ ꯃꯇꯝꯗ ꯌꯥꯝ ꯉꯜꯂꯦ ꯑꯗꯨꯒ ꯅꯥꯈꯩ ꯁꯦꯡꯅ ꯑꯩꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯀꯦꯕ ꯁꯥꯏꯟꯁ ꯇꯝꯕꯁꯤꯅ ꯑꯩꯅ ꯀꯣꯂꯦꯖ ꯂꯣꯏꯔꯕ ꯃꯇꯨꯡ 2014 ꯁꯥꯏꯁꯇꯒꯤ ꯌꯥꯝ ꯐꯖꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯪꯕꯗꯤ ꯑꯗꯨꯗꯩꯗꯒꯤ ꯆꯪꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯁꯦꯂꯣꯟ ꯍꯥꯡꯕꯁꯤ ꯑꯩꯅ ꯀꯣꯂꯦꯖ ꯀꯥꯔꯤꯉꯩ ꯃꯔꯛꯇꯒꯤ ꯑꯗꯨꯝ ꯁꯦꯂꯣꯟꯁꯦ ꯑꯩ ꯌꯨꯝꯗ ꯍꯥꯟꯅ ꯍꯥꯡꯉꯛꯑꯦ ꯌꯨꯝꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯌꯨꯝꯃꯛꯇꯗ ꯊꯣꯡꯒꯥꯟꯗ ꯑꯗꯨꯝ ꯍꯥꯡꯉꯛꯑꯦ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯅ ꯃꯐꯝꯗ ꯑꯩꯒꯤ ꯍꯣꯡꯗꯣꯛꯆꯔꯀꯥꯟꯗ ꯑꯃꯨꯛ ꯀꯥꯟꯆꯤꯄꯨꯔꯗ ꯇꯧꯔꯤꯁꯦ ꯃꯥꯅꯦ ꯃꯌꯥꯝꯅꯗꯤ ꯍꯥꯏꯗꯣ ꯑꯆꯧꯕ ꯑꯃ ꯍꯥꯡꯉꯦ ꯍꯥꯏꯕꯁꯦ ꯈꯛꯇꯅꯦꯕ ꯎꯗꯣꯏꯁꯦ ꯅꯠꯇ꯭ꯔꯒ ꯃꯥꯗꯤ ꯌꯥꯝ ꯐꯥꯎꯈ꯭ꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯗꯤ ꯐꯖꯕ ꯐꯤꯔꯣꯜ ꯉꯥꯛꯇ ꯁꯦꯠꯂꯦ ꯍꯧꯖꯤꯛ ꯍꯣꯠꯅꯔꯛꯄ ꯁ꯭ꯇ꯭ꯔꯒꯜ ꯗꯦꯗꯤꯀꯦꯁꯟ ꯍꯥꯔꯗ ꯋꯥꯔꯛ ꯃꯌꯥꯝꯗꯨꯗꯤ ꯀꯅꯥꯝꯇꯅ ꯎꯗꯦ ꯍꯥꯏꯗꯤ ꯁꯨꯝ ꯀꯣ ꯇꯧꯁꯟꯖꯔꯛꯀꯦꯕ ꯍꯥꯏꯗꯤ ꯅꯦꯄꯣꯂꯤꯌꯟꯗꯣ ꯁꯥ ꯌꯥꯝ ꯀꯥꯛꯏ ꯄꯩꯁꯥ ꯌꯥꯝ ꯇꯥꯡꯉꯤ ꯕꯠ ꯑꯩꯅ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯦ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯌꯥꯝ ꯗꯦꯗꯤꯀꯦꯁꯟ ꯇꯧꯈꯤꯕ ꯀꯌꯥꯝ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯈꯤꯕ ꯀꯌꯥ ꯃꯤ ꯀꯌꯥꯒꯤ ꯑꯗꯨꯒꯨꯝꯕ ꯂꯩꯕꯁꯦ ꯈꯪꯉꯀꯥꯟꯗꯗꯤ ꯃꯤꯗꯣ ꯑꯗꯨꯝ ꯂꯣꯏꯅꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯐꯖꯅ ꯇꯧꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯦꯅꯤ ꯖꯦꯅꯤꯇꯥ ꯑꯣꯏꯔꯣ ꯔꯕꯥ ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯤꯁꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯣꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯥꯜꯂꯦ ꯁ꯭ꯇ꯭ꯔꯒꯜꯗꯨꯗꯤ ꯎꯗꯕ ꯑꯗꯨꯒ ꯖꯁ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯀꯦꯔꯒ ꯅꯥꯜꯂꯒ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒ ꯊꯥꯒꯠꯄꯁꯦ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯔꯕꯣꯏꯗꯒ ꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯁꯥꯏꯠ ꯑꯝꯇ ꯂꯩꯇ꯭ꯔꯕꯩ ꯇꯥꯏꯞꯇ ꯃꯤꯅ ꯎꯕꯁꯤꯁꯨ ꯑꯩꯈꯣꯏꯁꯨ ꯃꯤꯅꯦꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯒ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕꯁꯨ ꯀꯌꯥꯁꯨ ꯎꯠꯊꯣꯛꯀꯟꯗꯕ ꯅꯨꯡꯉꯥꯏꯔꯗꯤ ꯎꯠꯊꯣꯛꯅꯤꯡꯕ ꯍꯣꯏ ꯅꯣꯏꯒ ꯄꯨꯜꯂꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ ꯑꯗꯨꯝ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯋꯥꯔꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯋꯥꯏꯑꯦꯕ ꯋꯥꯈꯜꯁꯦ ꯃꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯋꯥꯏ ꯕꯠ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯊꯣꯛꯄ ꯄ꯭ꯔꯤꯇꯦꯟ ꯇꯧꯔꯤ ꯅꯨꯡꯉꯥꯏꯕ ꯃꯥꯜꯍꯜꯂꯤꯉꯦꯕ ꯃꯌꯥꯝꯗ ꯑꯗꯨ ꯍꯥꯏꯅꯤꯡꯗꯦ ꯁꯤ ꯑꯗꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯖꯦꯅꯤꯇꯥ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯌꯥꯅꯤ ꯑꯩꯒꯤ ꯃꯦꯀꯞꯀꯤ ꯖꯔꯅꯤ ꯑꯗꯨ ꯑꯣꯏꯒꯗꯣꯏꯔꯥ ꯑꯩꯒꯤ ꯃꯦꯀꯞꯀꯤ ꯖꯔꯅꯤꯁꯦ ꯑꯩꯁꯦ ꯀꯩꯅꯣꯗꯒꯤ ꯍꯧꯔꯛꯄꯅꯦ ꯑꯌꯥꯝꯕꯅ ꯀꯣꯚꯤꯗ ꯃꯇꯝꯗꯀꯣ ꯀꯣꯚꯤꯗ ꯃꯇꯝꯗ ꯑꯩꯁꯦ ꯗꯦꯜꯂꯤꯗ ꯂꯩꯔꯝꯃꯦ ꯗꯦꯜꯂꯤꯗ ꯂꯩꯔꯤꯉꯩꯗ ꯑꯩ ꯀꯣꯜ ꯁꯦꯟꯇꯔꯗ ꯇꯧꯔꯝꯃꯦ ꯊꯕꯛꯁꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯋꯥꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯇꯧꯋꯦ ꯑꯗꯨꯗ ꯋꯥꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯇꯧꯕꯁꯤꯗ ꯑꯗꯨꯝ ꯑꯩꯁꯦ ꯃꯦꯀꯞ ꯇꯧꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯄꯥꯝꯖꯕꯅ ꯑꯗꯨꯝ ꯅꯥꯏꯀꯥꯗꯒꯤ ꯑꯣꯔꯗꯔ ꯇꯧꯔ ꯈꯣꯠꯂꯒ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯃꯦꯀꯞ ꯇꯧꯔꯒ ꯈꯣꯠꯂꯒ ꯑꯩꯈꯣꯏꯁꯦ ꯂꯥꯏꯐꯀ ꯃꯌꯥꯝ ꯇꯧꯔꯝꯃꯤꯗꯅꯀꯣ ꯃꯇꯝꯗꯨꯒꯤ ꯂꯥꯏꯐ ꯍꯥꯏꯅꯔꯤꯕꯅꯦ ꯑꯗꯨꯝ ꯃꯤꯅꯁꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯅꯦ ꯌꯥꯝꯅꯀꯣ ꯑꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯥꯏꯐꯀ ꯇꯧꯕꯗꯣ ꯑꯗꯒꯤꯗꯤ ꯔꯤꯜꯁ ꯍꯥꯏꯕ ꯇꯤꯛꯇꯣꯛꯁꯤꯅ ꯀꯩꯀꯩꯁꯤꯅ ꯕꯦꯟ ꯇꯧꯈ꯭ꯔꯒ ꯔꯤꯜꯁ ꯍꯥꯏꯕꯁꯦ ꯑꯅꯧꯕ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗ ꯑꯩꯈꯣꯏꯁꯦ ꯗ꯭ꯔꯃꯥ ꯃꯆꯥꯒ ꯅꯝꯃꯒ ꯁꯨꯝ ꯀꯦꯕ ꯈꯣꯠꯄꯒ ꯇꯧꯕꯗꯣ ꯑꯗꯨ ꯃꯤꯅ ꯈꯔ ꯑꯗꯨꯝ ꯄꯥꯝꯖꯕ ꯈꯔ ꯌꯥꯎꯕ ꯈꯣꯠꯄ ꯃꯌꯥꯝ ꯌꯥꯎꯔꯛꯑꯦ ꯁꯨꯃꯥꯏꯅ ꯀꯦꯕꯤꯌꯣ ꯈꯣꯠꯄꯤꯌꯣ ꯀꯥꯏꯅꯒ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯁꯦ ꯉꯝꯃꯝꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯇꯤꯟꯅꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯗꯥ ꯄ꯭ꯔꯤꯇꯝ ꯃꯣꯏꯔꯥꯡꯊꯦꯝ ꯃꯥꯒ ꯇꯧꯔꯒ ꯑꯗꯨꯝ ꯃꯥꯅ ꯁꯨꯃꯥꯏꯅ ꯆꯠꯁꯤꯜꯂꯛꯑꯣ ꯈꯣꯠꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯒ ꯃꯥꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯍꯤ ꯃꯃꯥꯒ ꯄꯨꯜꯂꯝꯃꯦ ꯑꯗꯒꯤꯗꯤ ꯆꯦ ꯅꯦꯄꯣ ꯍꯣꯏ ꯑꯗꯩ ꯆꯦ ꯔꯥꯕꯥ ꯍꯣꯏ ꯃꯣꯏꯒꯤ ꯇꯧꯕꯁꯨ ꯇꯦꯛꯅꯤꯛ ꯃꯌꯥꯝꯁꯨ ꯌꯦꯡꯖꯔꯒ ꯑꯗꯒꯤꯗꯤ ꯑꯌꯥꯝꯕꯅ ꯗꯥ ꯄ꯭ꯔꯤꯇꯝꯒ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯉꯁꯤꯐꯥꯎ ꯑꯗꯨꯃꯥꯏꯅ ꯆꯠꯆꯔꯤꯅꯦ ꯉꯁꯥꯏꯒꯤ ꯔꯤꯜꯁ ꯍꯥꯏꯕꯁꯤꯗ ꯈꯪꯅꯤꯡꯉꯦ ꯑꯃ ꯅꯤꯡꯁꯤꯡꯉꯦ ꯀꯣꯚꯤꯗꯀꯤ ꯃꯇꯥꯡꯗ ꯑꯦꯌꯔ ꯍꯣꯁꯇꯦꯁꯀꯤꯔ ꯀꯩꯅꯣꯝꯃ ꯇꯧꯕꯗꯣ ꯑꯗꯨꯗꯨꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯌꯥꯝꯅ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯍꯥꯟꯕ ꯂꯣꯏꯅ ꯎꯅꯈ꯭ꯔꯤꯁꯦ ꯚꯥꯏꯔꯦꯜ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯑꯗꯨꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯀꯃꯥꯏꯅ ꯂꯥꯛꯈꯤꯒꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯗꯣ ꯅꯤꯡꯁꯤꯡꯕ ꯑꯗꯨ ꯈꯛꯇꯪꯒꯤꯔ ꯀꯔꯝꯕꯒꯤꯅꯣ ꯑꯗꯨꯗꯒꯤ ꯍꯧꯔꯛꯑꯁꯤ ꯋꯥꯔꯤꯁꯦ ꯑꯗꯨꯗꯒꯤ ꯍꯧꯔꯛ ꯑꯗꯨꯝ ꯈꯪꯗꯦꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯅꯝꯅꯤꯡꯉꯛꯄꯗꯣꯀꯣ ꯍꯥꯏꯕꯗꯤ ꯀꯩꯗꯧꯗꯣꯏꯅꯣꯁꯨ ꯈꯪꯉꯛꯇꯕ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯋꯥꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯑꯣꯏꯔꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯔꯨꯝꯃꯦꯠꯁꯦ ꯑꯩꯅꯦ ꯑꯗꯒꯤꯗꯤ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯁꯦ ꯂꯩꯃꯤꯟꯅꯕꯁꯦ ꯏꯆꯦ ꯃꯣꯅꯥꯅ ꯑꯃꯒ ꯑꯗꯨꯒ ꯁꯦꯟꯗ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯩꯁꯦ ꯔꯨꯝꯃꯦꯠ ꯑꯣꯏꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯌꯨꯝꯗ ꯄꯨꯂꯞ ꯂꯩꯕꯅꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯔꯤꯜꯁ ꯀꯩꯀꯩꯁꯨ ꯀꯩꯅ
ꯑꯃꯁꯨ ꯄꯥꯝꯖꯕꯗꯣ ꯑꯗꯨꯒꯤ ꯑꯗꯨꯝ ring light ꯀꯩ ꯂꯩꯔ ꯈꯣꯠꯂꯒ ꯅꯝꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯈꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯈꯪꯗꯦ ꯃꯈꯜ ꯀꯣꯛꯁꯤꯗ ꯄꯪꯊꯣꯛ ꯊꯣꯛꯂꯛꯑꯦ ꯑꯃ ꯅꯝꯈ꯭ꯔꯒꯗꯤ ꯈꯔ ꯃꯤꯅꯦꯝꯅꯦ ꯑꯁ ꯃꯊꯪ ꯑꯃꯨꯛ ꯀꯩꯗꯧꯁꯤꯒꯦ ꯀꯃꯦꯟꯠꯀꯁꯦ ꯑꯗꯨꯝ ꯉꯁꯤ ꯅꯨꯡꯗꯥꯡꯁꯦ ꯊꯥꯒꯠꯂꯝꯈ꯭ꯔꯒ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯇꯨꯝ ꯍꯧꯒꯠꯂꯒ ꯀꯃꯦꯟꯠ ꯀꯌꯥ ꯂꯩ ꯑꯗ ꯂꯩꯔꯕꯒꯗꯤ ꯍꯦꯛ ꯏꯁꯥꯁꯦ ꯍꯔꯥꯎꯕ ꯑꯃꯇ ꯑꯣꯏꯅꯒ ꯄꯥꯗꯣꯏꯅꯦ ꯑꯗ ꯃꯈꯥ ꯐꯖꯗꯧ ꯑꯗꯨ ꯃꯊꯪꯗ ꯀꯩ ꯇꯧꯅꯤ ꯀꯩꯅꯣ ꯐꯤꯂꯝꯒꯁꯦ ꯑꯗꯨꯝ ꯊꯥꯏꯅ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯃꯇꯝ ꯑꯃꯗ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯝꯃꯤꯀꯣ ꯑꯩꯈꯣꯏꯒꯤ ꯕꯣꯠꯇꯒ ꯀꯥꯕ ꯃꯇꯝꯒꯗꯣ ꯑꯗꯨ ꯃꯇꯝꯗꯨꯒꯤꯗꯨꯅ ꯍꯦꯟꯅꯁꯨ ꯅꯨꯡꯉꯥꯏ ꯗꯥꯏꯂꯣꯒꯁꯤꯡꯁꯦ ꯑꯗꯨ ꯅꯤꯡꯁꯤꯡꯉ ꯃꯇꯦꯛ ꯑꯗꯨꯃꯥꯏꯅ ꯅꯝꯕꯅꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯍꯥꯚꯥꯔꯠꯀ ꯅꯝꯕꯗꯣ ꯑꯗꯒꯤꯗꯤ ꯃꯥꯅ ꯗꯦꯜꯂꯤ ꯂꯩꯕ ꯑꯩꯅ ꯃꯅꯤꯄꯨꯔ ꯂꯩꯕ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯪ ꯑꯗꯨ ꯁꯥꯔꯛꯑꯣ ꯑꯩꯅ ꯑꯗꯨ ꯁꯥꯔꯛꯑꯒꯦ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤꯅ ꯑꯗꯨꯝ ꯄꯥꯝꯕꯤ ꯃꯇꯝꯗꯨꯗꯗꯤ ꯑꯗꯨꯝ ꯍꯩꯕ ꯍꯩꯇꯗꯕꯩ ꯀꯣꯂꯥꯖꯀ ꯇꯧꯔꯒ ꯁꯦꯝꯃꯒ ꯋꯥꯅꯒ ꯅꯝꯖꯔꯤꯅꯤ ꯑꯗꯨꯒꯤꯗ ꯑꯍꯥꯟꯕ ꯌꯥꯝ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯕ ꯃꯌꯥꯝꯅ ꯑꯦꯁ ꯑ ꯇꯤꯝ ꯌꯥꯝ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯕ ꯍꯧꯖꯤꯛꯀꯤꯗꯨꯁꯨ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯍꯥꯚꯥꯔꯠꯀꯤꯒ ꯇꯧꯕꯗꯣ ꯇꯤꯝ ꯑꯣꯏꯅ ꯁꯦꯝꯃꯒ ꯌꯥꯝꯅ ꯃꯌꯥꯝꯅ ꯄꯥꯝꯅꯈꯤꯕ ꯌꯥꯝ ꯊꯥꯒꯠꯄꯤꯈꯤꯕꯁꯦ ꯀꯔꯝꯕꯁꯦ ꯑꯣꯏꯈꯤꯒꯦ ꯍꯥꯏꯗꯤ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ ꯀꯨꯟꯇꯤꯒꯤꯁꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤꯀꯣ ꯑꯌꯥꯝꯕ ꯖꯦꯅꯤꯇꯥ ꯏꯕꯥꯅꯤꯒꯤ ꯀꯩꯅꯣꯁꯦ ꯔꯤꯜꯁ ꯑꯩꯈꯣꯏꯕꯥꯅꯤꯅ ꯇꯧꯔꯒ ꯇꯧꯕꯁꯦ ꯃꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯃꯥꯅ ꯈꯔ ꯐꯠꯇꯕꯤ ꯎꯁꯥꯏ ꯅꯨꯡ ꯈꯔ ꯐꯕꯤ ꯎꯁꯥ ꯑꯗꯨꯒꯤ ꯏꯕꯥꯅꯤꯒꯤ ꯐꯦꯟꯁ ꯂꯩꯕ꯭ꯔꯥꯅ ꯈꯜꯂꯦꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯟꯅꯕꯗꯣ ꯔꯕꯥꯒꯁꯨ ꯃꯌꯥꯝ ꯅꯝꯃꯤꯕ ꯖꯦꯅꯤꯇꯥ ꯍꯦꯟꯅ ꯅꯝꯃꯦꯕ ꯔꯕꯥꯒꯤꯅ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯅꯥꯒꯤꯟꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯖꯔꯦ ꯑꯗꯨꯃꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯨꯂꯞ ꯅꯝꯃꯦ ꯑꯗꯩ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯐꯖꯅꯒ ꯀꯦꯔꯒ ꯋꯥꯡꯈꯩ ꯐꯤꯒ ꯇꯧꯔꯒ ꯃꯟꯇ꯭ꯔꯤꯅꯒ ꯁ꯭ꯄꯣꯟꯁꯔꯒ ꯇꯧꯕꯤꯔꯒꯀꯣ ꯑꯗꯒꯤ ꯁꯨꯝ ꯃꯤꯅ ꯚ꯭ꯌꯨꯁ ꯌꯦꯡꯉꯛꯄꯗꯒꯤ ꯑꯗꯨꯝ ꯁꯤ ꯁꯦꯠꯂꯣ ꯁꯤ ꯁꯦꯠꯍꯟꯅꯤꯡꯉꯦ ꯅꯣꯏꯗ ꯀꯥꯏꯅ ꯅꯨꯡꯁꯤꯕꯤꯗꯅꯒ ꯑꯗꯨꯝ ꯄꯤꯔꯛꯑꯦ ꯑꯗꯒꯤꯗꯤ ꯕ꯭ꯂꯥꯎꯁꯀꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯨꯃꯣꯀꯥꯟꯇꯣ ꯍꯩꯅꯒ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯕꯤꯗꯅꯀꯣ ꯗꯥꯁꯨꯔꯁ ꯑꯣꯏꯅ ꯇꯧꯕꯤꯔꯒ ꯐꯖꯅ ꯎꯠꯊꯣꯛꯆꯔ ꯑꯩꯈꯣꯏꯅꯒ ꯔꯤꯜꯁꯀ ꯆꯦꯖꯦꯅꯤ ꯍꯣꯏ ꯑꯩꯈꯣꯏ ꯄꯨꯂꯞꯀ ꯇꯧꯕꯗꯣ ꯅꯨꯄꯥ ꯑꯅꯤ ꯏꯁꯩꯒ ꯇꯧꯕꯒꯗꯣ ꯌꯥꯝ ꯐꯖꯅ ꯇꯧꯕꯤ ꯀꯨꯏꯔꯦ ꯇꯧꯈꯤꯗꯕꯀꯣ ꯇꯧꯅꯤꯡꯉꯦ ꯁꯨꯝ ꯋꯥꯔꯤ ꯁꯥꯕꯗꯒꯤ ꯑꯗꯣ ꯑꯃꯨꯛꯁꯨ ꯇꯧꯕꯁꯨ ꯌꯥꯔꯤꯅꯤꯗꯅ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯈꯔꯕꯨꯗꯤ ꯆꯤꯜꯂꯝꯃꯅꯤ ꯈꯔ ꯀꯣꯝꯊꯔꯗꯤ ꯇꯧꯕ ꯑꯣꯐ ꯁꯤꯖꯟꯗ ꯇꯧꯔꯛꯈꯤꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯑꯗꯒꯤ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯈꯧꯇꯛ ꯆꯥꯕꯗꯣ ꯍꯥꯏꯗꯤ ꯀꯨꯏꯔꯦꯕ ꯁꯤꯒꯤ ꯔꯤꯜꯁ ꯅꯝꯕ ꯑꯗꯒꯤ ꯇꯤꯛꯇꯣꯛ ꯇꯧꯕ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯇꯤꯛꯇꯣꯛ ꯑꯗꯒꯤ ꯔꯤꯜꯁ ꯑꯗꯒꯤ ꯂꯥꯏꯛꯀꯤꯒ ꯊꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯑꯩꯗꯤ ꯇꯧꯕ ꯍꯧꯔꯛꯑꯦꯕ ꯍꯥꯏꯗꯤ ꯌꯥम ꯊꯤꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯛꯑꯦꯕ ꯃꯇꯝꯗꯨꯗ ꯌꯥꯝ ꯇꯧꯅꯗ꯭ꯔꯤ ꯑꯗꯒꯤ ꯏꯁꯩ ꯑꯃ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯁꯝꯃ ꯈꯣꯠꯂꯒ ꯑꯗꯨꯝ ꯏꯁꯩꯁꯦ ꯀꯃꯥꯏꯅ ꯏꯗꯤꯠꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯃꯥꯏꯅ ꯆꯤꯟꯕꯥꯜ ꯂꯦꯡꯉꯤꯅꯣ ꯀꯃꯥꯏꯅ ꯏꯁꯩ ꯍꯥꯞꯆꯜꯂꯤꯅꯣ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯗꯨ ꯁꯦꯡꯅ ꯅꯦꯄꯣꯂꯤꯌꯟꯗꯤꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯗꯁꯨꯀꯣ ꯃꯥꯅ ꯂꯣꯏ ꯇꯧꯕꯗ ꯅꯝꯕꯁꯨ ꯃꯥ एडिटिंग तौबसु मा हादे मासे डायरेक्टर्स मा ओदिनि एडिटर्स मा ओदिनि मा यावदगदि कनो तोदि मा दुम अदवाइन तरो दुम पामजरपदगी दुम चनरे मतम खरा कुइरे बाइना सोशल मीडिया सिदा ngasi Nepoleon na mina खिदंग खंबिरि से सोशल मीडिया दा ina चोंजर एक्टिंग तरो का पोला बो तौबदगी तंखाय मदि हाइनिंग एदुदगी मिना खंबिबसु हेलेना हाइनिंग एना अदु ngसाइगी अहांबा मिना आइजे सक खंबिरे हाइबदो अदुगी तांकक से करम कांदा ओइनि अदु से अहांबददी अखोय दुम 2010 दगे मेकअप तौब हरे 10 दगे 15 16 बॉक्स हाइदai दा पोइजन गी मिनाक तलेरगा दुम असिस्टेंट ओइरे अदुदगी आई सैलून हांगा कांसिदा ममिंग दि खगा हाइदि ISTB दगा थारपा फ्लेक्स का थेलपा ममिंग दि खंबा हरे सक्ति मिना खंग्रे अदुदगी आइना फेसबुक से यूज तौरगा वायरल अमा चले बाइसे मिंगसेल तौबा खंग्रा थिदा लगाइसे इमानबी मगा अदुदा वायरल थिदा लगा लेबा अदु मी अदुगी वायरल दगे मिना आइसे खंबा मालेबा को थिरगा इमानबी ट्रोफिलाना मगा खोइ सलोन जे सुन दिल लेगा समानदगा थारगा को मागी आइना बला साइनि समा साइ तौरगा अदुदगी मिना दुम खंगे अदुदगी मिना नंगनि पोलेगा सा थिरगा सा खिम सारगा ले अदुदगी माइ तौरगा दुम खरा खंगे अदगी आइसे के बहौरे पैसा खगा तालाना पैसा थोले थाइना की ममांगी दुदि पैसा थादरा के बखबसु ngam अदुदगी संगाई फेस्टिवल का चटपदे जेने पोना ट्रो फोटो कामिनेसे अदगी दुम वखल नुगाइ बहौरे सोमिजो दुम मथा अदुम अममदि लैरमदोइनेबा अदि टाइमिंग अमा दो हाइफदंग शेयर तौबियोने सा आइगिसे आइसे कइनोने मीना खंबा होरपा हागदि आइदि 2012 से आइसे मनि नॉर्थ ईस्ट मिस नॉर्थ ईस्ट ट्रांस प्रिंस ताइ अदुदैदा गाइसे ट्रांसजेंडर सिंगदि आंबा खंगे अदुइ मतुंगदा मयामना नुपी नुपा जेंडर हमसिदा पुलप खंगहलकपसना आइसे अदुइ तारा मतुंगदा आइगी कइनोसे आइसे जस्ट मॉडल दियाम ओइजनिंगबा दु तासो अखोइगी मणिपुर स्टेदा अखोइगी ट्रांसजेंडर गी ओइनदि ट्रांस मॉडल लाइतबा अदु मार्क्सदा सोसे नुपीगी नुपागी तौरा अखोइदि थोकनिंग आइसे मिसने काइना तारा आइ तौनिंगबा अदु तासो आइगी दि केमतो उत्पिनबा फाउ लाइतबा अदैदागी आइसना 2014 से
isano ina on aise aina sinjare bas mo ai ethical fashion event na ai sinjare 2014 dagi silakanda ai di aina sinben ai thoktre aduga mayam se aina trans model sing su aina pukhala kanda trans models tu puthok poina aina dan sila kan edition ze leptana aina 7 edition box sille 8 ki silam da is corona la pada i lep kre adu deidagi ethical sidagi mayam na aise khangbane na isana chum chum mo dai mane chum ga toy dum tang da trans ki pageants ko wik haidi sille doi tar mayam thola ga tobuse adugi fazana chang naina tawgib je dum di sang ye fazana khoizo aduga wakal da sam ngai ke doi gender humak same stage samda ka bangam halaga thomina ra dui pot zaina ingon da yamna proud oizaba do adigi magi ethical fashion accent badu khoisu haidi non dollar visual to bagi hauropagi matang oiba aduda haidi khoisu design amani magi nungai dai dum khotna mi ne tinaraga support tawna ga pa nungai Jenita gi di aigi di ko ya ko da ai se adom aina school kari ngai batam do ko jera ba gi mo gi selun daga adom chatana khota na jera ba adom minor su guidance pa zaba pipi re e do tina zare e de gi di dom jene post mo gi film gi lak pa ko adom ya lak pa de gi delhi da khoi se khangda khre de do ka tina mina ba yam dungai ba hai ga ja adom minor sum tina mina ba de gi de gi di ai shu dum hai ba di art ki lam se dum khara khara pam ja de gi matang ja na hai ga ja ai se gen ji chan doi ni ko generation jet the chanba akhoi matam sida social media se akhoi bazana work torok to ko market so ba yai hos use ki matam to ko dagi mayam na kitang di khangna pi ado khangna bi baseng do yam harau je ado yam over what li ha ba di jera ba hoi jine po is maina moi gi thak yaw da ba di ko ado ai honda jakhi ni hon adum mayam so dum support bi yo thangna pi hai ba tai aduga hojikti adum social media gi matam zo re ko social media na somgi ke tari journey da yam chauna da mating pange aduna taba mayam na uri do dia raga to khatane part am khatane ba aduna taba social media da gi phang ba chaitheng mayam ju lei aduga social media gi marum da phang ba chaitheng mayam ju lei ko sima uda ba sigi sida kamai na hojik transgender moina na pi man bi moina smai lei ba matam da kari thime yamna mina khangbire yamna haidi social media da khodi yam toin active oibani na haidi mayam gi mang yam chen chong da chong thoga haidi lao khong da tawba duna to haidi adum mina dum ubira bani na any kai gumba asoi ba aran ba mu uba matam da first attempts da khoi do oiba haidi noine he har haidi samna har kan da hojik akhoi manipur da haidi dum mayam saubi ba ya de dum share ka daw da ge yeng bi bo ta dagi lai akhoi manipur kan ganina thopi rai ba ichil now andagi akhoi manipur ge saktam kai ba ya roi na tawbi ba haidi loop mayam am lai ichil now mayam lai sing sina haidi akhoi na budi mayam ne khangna bagi kaino tawrai isa ma victim ne ba haidi kaino taw ba akhoi gi bollywood hindi gi isai thing ya den taw ba matam sida haidi akhoi su dum yenga bani na ura bani na haidi bollywood tanate hollywood yengi korean asian gi yengi do cha ni mayam se any viral chala pa matam am da dum khoi taw ning ba haidi nga sai gi hai gi bodo art pam ja bani na acting taw bani na khoi se kinam sidai khar taw di pakadra adugum bai wa khalon ni taw ka da matam ama trending mayam ama tawrame adugi matam sida haidi akhanna na mi khara khatang da haidi kokhat piraga khoi se dum phobire ba ko sengam tam da ka je phazan taraga adagi face to ba se khoi mi khara yawe dum mi khoi si da Jenita sum ma sam yawe ai yawe adu do khoi se kai gi no ha ka tori se noina mayam gi masa khangna bo oiraga adumaina tawbado mina ma taw tamakani he haiba adagi hantak ta zo anga mu kauraga lamsang dagi malem ngamba ne hekta video thadoraga phubi bagumba tawrapa matam sida haidi heng aina si hairoba se mayamna amu akhuyaning da badai da moda mu actem taw birapa sai ki zuki zai ad haiba matam da haidi adum kai haini isa se kai dawdoino ama chahing na han ba somdagi amu somdagi nungai ani gi mrak ta ha oiba adu haida ba dia da ba ai gi thamogi wa se phongdok piraga haidi akhoi khatang natte ba sida tawri se nupi su tawri nupa su tawri akhoi da khatang tawra kana phui ba si kai gino hangam di hangni aina adu duga akhoi sina kaya mo yam la bano akhoi na tawba dia drabra akhoi na de hena yengza nupi su yam chongi ba moi kauraga amata thok tri ba
ꯑꯩꯈꯣꯏꯗꯗꯪ ꯑꯇꯝꯅꯅ ꯇꯧꯕ ꯑꯃ ꯌꯥꯎꯕꯁꯦ ꯁꯤ ꯈꯛꯇꯪꯗꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯍꯥꯏꯗꯤ ꯇꯧꯁꯦ ꯍꯥꯏꯔꯒꯅ ꯂꯤꯡꯖꯦꯜ ꯆꯞ ꯃꯥꯟꯅꯕꯤꯕ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕꯤꯕ ꯍꯥꯏꯕꯗꯤꯀꯣ ꯅꯨꯄꯤ ꯅꯨꯄꯥꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯋꯦꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯪꯉꯨꯔꯒꯅ ꯑꯩꯈꯣꯏꯗꯅ ꯀꯩꯒꯤꯅꯣ ꯃꯣꯏꯗꯤ ꯇꯧꯋꯤ ꯃꯣꯏꯗꯤ ꯀꯧꯗꯦ ꯈꯣꯠꯇꯦ ꯑꯩꯈꯣꯏꯗꯅ ꯍꯦꯛꯇ ꯀꯧꯏꯁꯦ ꯀꯩꯒꯤꯅꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯏꯅ ꯍꯦꯟꯅ ꯅꯣꯏꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯋꯤ ꯃꯤꯁꯤꯡꯁꯦ ꯍꯣꯏ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔꯅꯦꯅ ꯂꯧꯖꯕ ꯌꯥꯏꯀꯣ ꯑꯗꯨ ꯅꯣꯏꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯋꯤ ꯍꯥꯏꯅ ꯑꯗꯨꯁꯨ ꯃꯣꯏꯒꯤ ꯄꯥꯎꯈꯨꯝꯗꯨꯁꯨ ꯆꯨꯝꯃꯦ ꯑꯗ ꯆꯨꯝꯃꯒꯁꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯨꯃ ꯂꯣꯏꯈ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯔꯣ ꯐꯔꯦ ꯑꯗꯨ ꯇꯧꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯇꯣꯛꯈ꯭ꯔꯦ ꯃꯈꯥ ꯇꯥꯕꯗ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯣ ꯆꯩ ꯆꯥꯔꯦꯀꯣ ꯑꯉꯥꯡꯗꯣ ꯆꯩ ꯆꯥꯔꯝꯕ ꯚꯤꯗꯤꯑꯣꯁꯨ ꯊꯣꯛꯑꯦ ꯑꯗꯣ ꯃꯥꯒꯤ ꯃꯃꯥꯡꯁꯤꯗꯗꯤ ꯍꯦꯛꯇ ꯅꯨꯄꯤ ꯅꯨꯄꯥ ꯇꯧꯕꯁꯤꯅ ꯇꯧꯕꯗ ꯐꯖ ꯅꯝꯃꯒ ꯑꯉꯥꯡꯗꯨꯗꯒꯤꯁꯨ ꯍꯦꯟꯅꯁꯨ ꯌꯥꯝꯃꯤ ꯚ꯭ꯌꯨꯌꯔꯁꯨ ꯂꯥꯏꯛꯁꯇꯒꯤ ꯑꯗꯒꯤ ꯐꯣꯂꯣꯋꯔꯁꯨ ꯌꯥꯝ ꯂꯩ ꯃꯃꯤꯡꯗꯤ ꯄꯟꯖꯔꯣꯏ ꯍꯥꯏꯕꯗꯤ ꯑꯇꯝꯕꯗ ꯀꯩꯁꯨ ꯄꯔꯁꯅꯦꯜ ꯅꯨꯡꯉꯥꯏꯇꯕꯁꯨ ꯅꯠꯇꯦ ꯑꯃꯈꯛꯇꯪꯁꯨ ꯅꯠꯇꯦ ꯍꯦꯛꯇ ꯅꯨꯄꯤ ꯅꯨꯄꯥꯁꯦ ꯈꯨꯌꯥꯝꯃꯕꯅꯤ ꯃꯣꯏꯅ ꯇꯧꯕꯁꯦ ꯈꯨꯐꯖꯝꯁꯨ ꯐꯖꯩ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯅ ꯅꯝꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯃꯣꯏꯗꯗꯤ ꯀꯩꯝꯇ ꯆꯩꯊꯦꯡꯁꯨ ꯁꯣꯛꯇꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯅꯝꯁꯨ ꯅꯝꯃꯤ ꯑꯗꯒꯤꯗꯤ ꯚꯤꯗꯤꯑꯣ ꯀꯤꯗꯅ ꯀꯛꯄꯁꯨ ꯇꯣꯛꯇꯦ ꯑꯗꯨꯗ ꯑꯉꯥꯡꯗꯨꯗꯁꯨ ꯑꯗꯨꯝ ꯇꯥꯏꯅꯕꯤꯔꯦ ꯑꯗꯣ ꯈꯪꯗꯦ ꯁꯨꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯋꯥꯔꯛꯄꯤꯕꯁꯦ ꯑꯩꯈꯣꯏ ꯈꯛꯇꯪꯗꯅ ꯑꯗꯨꯝ ꯉꯝꯕ ꯑꯣꯏꯅ ꯇꯥꯏꯅꯐꯝꯁꯦ ꯑꯩꯈꯣꯏ ꯈꯛꯇꯪ ꯑꯣꯏꯔꯕ꯭ꯔꯥ ꯑꯩꯈꯣꯏ ꯁꯤꯒꯤ ꯋꯥꯍꯪ ꯑꯃꯗꯤ ꯂꯥꯛꯄꯒꯨꯝ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯍꯪꯅꯤꯡꯕ ꯄꯣꯛꯑꯦ ꯏꯁꯥꯗꯀꯣ ꯍꯥꯏꯕꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯊꯋꯥꯏ ꯍꯥꯏꯕꯗꯤ ꯁꯨꯝ ꯑꯩꯈꯣꯏꯗꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯝ ꯑꯉꯥꯡꯁꯨ ꯊꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯁꯤꯒꯤꯁꯦ ꯀꯩꯅꯣ ꯁꯨꯝ ꯚꯥꯏꯂꯦꯟꯁꯀꯤ ꯃꯇꯥꯡ ꯍꯥꯏꯔꯛꯄꯁꯤꯗꯅꯦꯀꯣ ꯍꯥꯏꯗꯤ ꯇ꯭ꯔꯥꯟꯁ ꯈꯛꯇꯪ ꯅꯠꯇꯕ LGBTI ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤꯁꯨ ꯑꯣꯏꯅꯁꯨ ꯌꯦꯡꯉꯛꯄ ꯃꯇꯝꯗꯁꯨ ꯉꯁꯥꯏ ꯚꯥꯏꯂꯦꯟꯁꯁꯦ ꯌꯨꯝꯗꯒꯤ ꯍꯥꯟꯅ ꯍꯧꯔꯛꯄꯒꯤ ꯑꯅꯝꯕꯁꯨ ꯑꯗꯨꯝ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤꯗꯤ ꯌꯨꯝꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯐ ꯑꯣꯏꯕ ꯃꯐꯝꯅꯤ ꯍꯥꯏꯅ ꯂꯩꯅꯔꯤꯅꯦꯕ ꯑꯗꯣ ꯇ꯭ꯔꯥꯟꯁ ꯑꯗꯒꯤ ꯉꯁꯥꯏꯒꯤ LGBTI ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤꯗꯤ ꯌꯨꯝꯁꯤꯗꯒꯤ ꯍꯧꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯐ ꯑꯣꯏꯖꯗꯕꯁꯦ ꯌꯨꯝꯁꯤꯗꯒꯤ ꯍꯧꯔꯛꯏꯅꯦꯕ ꯁꯤꯗ ꯚꯥꯏꯂꯦꯟꯁ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯒ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯃꯈꯟ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯜꯂꯝꯕ ꯌꯥꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯌꯥꯝ ꯂꯩ ꯑꯗꯣ ꯚꯥꯏꯂꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯣꯃꯥꯗꯒꯤ ꯃꯈꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯨ ꯊꯣꯛꯈ꯭ꯔꯦꯀꯣ ꯁꯤꯒꯤꯁꯤꯗ ꯅꯣꯏꯁꯨ ꯁꯤꯅꯤꯌꯔ ꯑꯃ ꯑꯣꯏꯅ ꯁꯤꯅꯤꯌꯔ ꯍꯥꯏꯕꯗꯤ ꯅꯣꯏ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯑꯃ ꯑꯣꯏꯅ ꯅꯣꯏꯗꯁꯨ ꯔꯤꯆ ꯑꯥꯎꯠ ꯃꯌꯥꯝ ꯇꯧꯔꯛꯑꯕꯅꯤꯕ ꯑꯉꯥꯡꯈꯩꯁꯤꯅ ꯑꯗꯣ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯍꯧꯖꯤꯛ ꯑꯃꯕꯨꯗꯤ ꯍꯥꯏꯕꯤꯔꯦꯀꯣ ꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯛꯄꯁꯦ ꯑꯗꯨꯝ ꯊꯦꯡꯅꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯒꯤ ꯊꯦꯡꯅꯔꯛꯄꯁꯦ ꯑꯗꯨꯝ ꯊꯦꯡꯅꯔꯛꯀꯅꯤꯀꯣ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ LGBTI ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯇꯒ ꯂꯥꯛꯇꯥꯔꯒꯗꯤ ꯀꯣꯟꯅ ꯃꯃꯥ ꯃꯄꯥ ꯄꯦꯔꯦꯟꯁꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯕꯗꯨ ꯃꯈꯜ ꯑꯃꯅꯤ ꯕꯠ ꯍꯦꯛ ꯄꯣꯛꯂꯛꯄꯒ ꯑꯉꯥꯡ ꯑꯣꯏꯔꯛꯄꯒꯗꯤ ꯃꯥꯒꯤ ꯕꯤꯍꯦꯕꯤꯌꯔꯗꯣ ꯀꯩꯅꯣꯝ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯒꯤ ꯄꯦꯔꯦꯟꯁ ꯑꯣꯏꯕꯁꯤꯡꯁꯤꯅ ꯑꯩ ꯆꯥꯛꯁꯦ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯁꯥꯗꯣꯔꯦ ꯃꯥꯁꯦ ꯅꯨꯄꯤ ꯁꯥꯔꯛꯀꯗꯣꯔꯦ ꯍꯥꯏꯕꯒꯤ ꯃꯣꯏꯗꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯅꯦꯕ ꯍꯥꯏꯕꯗꯤ ꯍꯣꯏ ꯄꯦꯔꯦꯟꯁ ꯑꯃ ꯑꯣꯏꯅ ꯃꯣꯏꯁꯨ ꯃꯥꯒꯤ ꯃꯆꯥ ꯅꯨꯄꯤ ꯄꯣꯛꯆꯕꯗ ꯅꯨꯄꯥ ꯑꯣꯏꯍꯟꯕ ꯄꯥꯝꯗꯦ ꯅꯨꯄꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯉꯦ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥ ꯑꯣꯏꯕꯁꯦ ꯅꯨꯄꯤ ꯁꯥꯔꯒ ꯃꯣꯏꯗ ꯄꯥꯈꯠꯂꯦ ꯁꯤꯒꯤ ꯄꯥꯈꯠꯄꯁꯤꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯟꯒꯗꯣꯏꯅꯦꯕ ꯈꯜꯂꯛꯄ ꯋꯥꯈꯜꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏ ꯁꯦꯝꯕ ꯌꯥꯒꯗ꯭ꯔꯥꯅ ꯁꯦꯝꯗꯣꯛꯆꯔꯛꯄꯅꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝꯅ ꯍꯦꯛꯇ ꯄꯨꯔꯥ ꯚꯥꯏꯂꯦꯟꯁꯇꯁꯨ ꯍꯥꯏꯅꯤꯡꯗꯦ ꯁꯤꯗꯤ ꯃꯃꯥ ꯄꯦꯔꯦꯟꯁ ꯑꯃ ꯑꯣꯏꯅ ꯃꯆꯥ ꯋꯥꯔꯛꯄꯅꯦ ꯑꯗꯨꯒꯤ ꯋꯥꯔꯛꯄꯁꯤꯗꯩꯗ ꯀꯩꯅꯣ ꯚꯤꯛꯇꯤꯝ ꯑꯣꯏꯕ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯋꯥꯈꯜꯕꯨꯗꯤ ꯂꯦꯞꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯈꯤꯇꯪ ꯀꯩꯅꯣ ꯌꯥꯅꯕ ꯆꯠꯅꯔꯀꯥꯟꯗꯀꯣ ꯄꯦꯔꯦꯟꯁꯀꯤꯁꯨ ꯁꯨꯝ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯂꯥꯛꯀꯗꯧꯔꯤꯕ ꯍꯧꯒꯠꯂꯛꯂꯤꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯤꯡꯕꯁꯦꯀꯣ ꯁ꯭ꯇꯗꯤꯁꯦ ꯐꯖꯅ ꯇꯧꯔꯒꯀꯣ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯁ꯭ꯀꯨꯂꯤꯡꯁꯦ ꯐꯖꯅ ꯇꯧꯔꯛꯑꯀꯥꯟꯗ ꯍꯥꯏꯕꯗꯤ ꯀꯣꯟꯅ ꯃꯇꯝ ꯌꯥꯝ ꯂꯩꯔꯤꯕꯀꯣ ꯑꯗꯨꯒ ꯄꯦꯔꯦꯟꯁꯅ ꯆꯩꯔꯤꯕꯁꯨ ꯄꯦꯔꯦꯟꯁꯅ ꯍꯥꯏꯖꯕꯅꯦꯕ ꯑꯩꯁꯤꯅ ꯁꯛꯁꯦꯁ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯁ꯭ꯇꯗꯤꯁꯅꯁꯨ ꯃꯥꯡ ꯊꯥꯔꯒ ꯂꯥꯛꯇꯥꯔꯒꯗꯤ ꯄꯦꯔꯦꯟꯁꯅꯁꯨ ꯑꯩꯉꯣꯟꯗ ꯑꯊꯤꯡꯕ ꯑꯌꯦꯠꯄꯁꯨ ꯄꯤꯔꯛꯑꯣꯏ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕꯁꯦ ꯑꯩꯉꯣꯟꯗꯅ ꯍꯦꯟꯅ ꯑꯐꯕ ꯑꯃ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯄꯦꯔꯦꯟꯁꯅꯗꯤ ꯆꯩꯒꯅꯤ ꯋꯥꯔꯛꯀꯅꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪꯈꯛ ꯏꯁꯥ ꯀꯟꯖꯅꯕ ꯑꯩꯁꯦ ꯁꯤ ꯇꯧꯕ ꯇꯥꯏ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯒꯗꯤ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯥꯏ ꯂꯥꯏꯔꯤꯛꯇ ꯍꯥꯟꯅ ꯐꯣꯀꯁ ꯇꯧꯍꯟꯅꯤꯡꯉꯦꯀꯣ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯅ ꯍꯦꯛꯇ ꯑꯩꯅ ꯚꯥꯏꯂꯦꯟꯁꯇ ꯌꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯅ ꯃꯤꯅ ꯐꯨꯔꯛꯄꯗꯤ ꯑꯩꯉꯣꯟꯗ ꯅꯥꯁꯅꯨ ꯃꯥꯁꯦ ꯐꯨꯗꯠꯂꯒꯦ ꯊꯤꯜꯂꯒꯦ ꯀꯥꯎꯔꯒꯦ ꯇꯦꯛꯁꯅꯨ ꯀꯥꯏꯁꯅꯨ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯐꯨꯔꯛꯄꯅꯦꯕ ꯏꯃꯥ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯐꯨꯕꯗꯨꯗꯤ ꯃꯆꯥꯅꯤ ꯅꯨꯡꯁꯤꯕꯒꯤ ꯐꯨꯕꯅꯦꯕ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯃꯅ ꯇꯣꯉꯥꯟꯅ ꯊꯝꯃꯀꯥꯟꯗꯀꯣ ꯑꯗꯨꯒ ꯂꯣꯏꯁꯟꯕꯁꯤꯅ ꯀꯩꯅꯣꯁꯦ ꯏꯁꯥ ꯑꯣꯏꯔꯤꯕ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯤꯅ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯔꯀꯥꯟꯗ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯏꯟꯐꯝ ꯊꯣꯛꯄ ꯂꯥꯏꯟꯁꯤꯗ ꯑꯗꯨꯝ ꯏꯟꯈꯤꯒꯦ ꯈꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯆꯠꯍꯟꯅꯤꯡꯉꯤ
ꯃꯥꯅꯦ educationꯁꯦ ꯀꯣ ꯌꯥꯝꯅ important ꯑꯣꯏꯀꯣ ꯑꯩꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯀꯣ ꯃꯣꯏꯗꯁꯨ ꯑꯩꯅ ꯌꯥꯝꯅ ꯍꯥꯏꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯍꯧꯔꯛꯄꯅꯤꯅꯀꯣ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯃꯃꯥ ꯃꯄꯥ ꯈꯔ ꯍꯥꯏꯕꯗꯤ ꯏꯆꯥꯁꯦ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕꯅꯀꯣ ꯍꯥꯏꯕꯗꯤ ꯌꯨꯝꯒꯤ ꯍꯥꯏꯕꯗꯤ ꯑꯋꯥ ꯑꯅꯥꯒ ꯌꯥꯝ ꯄꯨꯕ ꯏꯃꯨꯡꯗꯗꯤ ꯑꯗꯨꯝ ꯉꯝꯃꯔꯣꯏ ꯑꯗꯨꯝ ꯃꯆꯥꯁꯦ ꯑꯗꯨꯝ ꯄꯥꯏꯊꯣꯛꯈ꯭ꯔꯅꯤꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯝ ꯏꯃꯨꯡꯒꯤ ꯑꯋꯥꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯕ ꯁꯥꯗꯕꯕꯨ ꯌꯦꯡꯁꯤꯟꯒꯗ꯭ꯔꯥ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯌꯥꯗꯤꯛꯄꯁꯨ ꯑꯃꯨꯛ ꯑꯣꯏꯗꯕꯅꯤꯅ ꯊꯤꯡꯅꯕ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯏꯁꯧ ꯂꯥꯡꯕ ꯈꯣꯠꯄ ꯇꯧꯕꯗ ꯑꯗꯨꯝ ꯄꯥꯏꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯝ ꯏꯖꯨꯀꯦꯁꯟꯁꯦ ꯐꯖꯅ ꯃꯉꯥꯜꯁꯦ ꯐꯪꯍꯧꯔꯔꯣꯏ ꯑꯗꯨꯒ ꯑꯗꯨꯝ ꯀꯣꯟꯅ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯄꯦꯜꯍꯧꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯈꯩꯀꯣ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯅꯔꯤꯕꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯗꯨꯝ ꯃꯃꯥ ꯕꯕꯥꯅ ꯑꯗꯨꯝ ꯈꯔ ꯉꯥꯡꯕꯗꯨꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯈꯥꯡꯕ ꯇꯥꯕꯅꯤꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯈꯔ ꯈꯥꯡꯉꯒ ꯑꯗꯨꯝ ꯍꯩꯅ ꯌꯥꯝ ꯁꯤꯡꯉꯣ ꯍꯥꯏꯇꯥꯔꯦ ꯍꯩꯅ ꯑꯗ ꯁꯤ ꯁꯤꯡꯅ ꯃꯔꯛ ꯊꯠꯅꯀꯣ ꯑꯗꯨ ꯍꯧꯖꯤꯛ ꯆꯩꯕꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡꯁꯤꯡꯁꯦ ꯈꯔꯗꯤ ꯇꯣꯡꯉꯦꯕꯀꯣ ꯆꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯁꯦ ꯁꯤꯁꯦ ꯈꯤꯇꯪ ꯏꯒꯣꯁꯨ ꯍꯥꯟꯅ ꯂꯥꯛꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯧꯔꯛꯄꯒ ꯈꯤꯇꯪ ꯈꯦꯠꯅꯕꯗꯣ ꯑꯇꯝꯅꯅ ꯑꯩ ꯉꯥꯡꯁꯤꯗ ꯁꯥꯎꯅꯤꯡꯕꯗꯤ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯛꯄꯗꯣ ꯈꯤꯇꯪ ꯍꯦꯟꯕꯗꯣ ꯑꯗꯨꯗꯨꯅ ꯃꯣꯏꯒꯤ ꯏꯒꯣꯗꯣ ꯈꯤꯇꯪ ꯂꯩꯊꯔꯀꯥꯟꯗꯀꯣ ꯑꯗꯨꯒ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯃꯥꯏꯅ ꯆꯠꯍꯟꯅꯤꯡꯉꯤꯕ ꯑꯗꯒꯤ ꯑꯩꯅ ꯑꯦꯗ ꯑꯝꯇ ꯇꯧꯖꯒꯦꯕ ꯑꯗꯨꯗꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯅꯤꯡꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯗꯣꯔꯤꯕꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯃꯆꯥꯁꯤꯡꯁꯦ ꯀꯃꯥꯏꯅ ꯁꯦꯝꯅꯤ ꯍꯥꯏꯕꯒꯤ ꯅꯣꯂꯦꯖ ꯌꯥꯝ ꯊꯤꯅ ꯋꯥꯠꯂꯦꯕ ꯑꯈꯪꯕ ꯈꯔ ꯈꯛꯇꯪꯗꯤ ꯐꯖꯅ ꯁꯦꯝꯕ ꯋꯥꯅꯤ ꯑꯗꯨꯗꯨꯒ ꯑꯌꯥꯝꯕ ꯑꯩꯒꯤ 60-70 ꯃꯅꯤꯄꯨꯔꯒꯤ ꯑꯉꯥꯡ ꯁꯦꯝꯕꯒꯤ ꯀꯜꯆꯔꯁꯦ ꯌꯥꯝ ꯌꯥꯅꯤꯡꯗꯦꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯈꯜꯂꯤꯕ ꯃꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯃꯣꯏꯒꯤ ꯃꯥꯏꯟꯁꯦꯠꯇ ꯅꯪꯗꯣ ꯁꯤ ꯑꯣꯏꯔꯒꯗꯤ ꯁꯤ ꯃꯤꯒꯤ ꯑꯗꯨ ꯑꯩ ꯃꯤ ꯄꯜꯂꯒ ꯑꯉꯥꯡ ꯁꯦꯝꯕꯗꯣ ꯊꯪꯅꯔꯤꯕ ꯑꯉꯥꯡꯁꯤꯗꯤ ꯌꯥꯝ ꯐꯩ ꯑꯗꯨ ꯃꯇꯧ ꯍꯥꯏꯗꯤ ꯃꯆꯥꯗꯨꯗ ꯀꯩꯅꯣꯝꯃ ꯀꯝꯄꯤꯌꯔ ꯇꯧꯕꯗꯣ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯁꯤꯅꯤ ꯅꯪꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯅꯪ ꯃꯆꯥꯁꯤꯅ ꯀꯔꯤ ꯄꯥꯝꯃꯤꯒꯦ ꯅꯩꯅꯗꯕ ꯃꯤꯅ ꯇꯧꯕꯗꯣ ꯍꯦꯛ ꯇꯝꯕ ꯇꯨꯏꯁꯟ ꯊꯥꯏꯅ ꯄꯪꯊꯥꯗ ꯊꯥꯕ ꯃꯆꯥꯁꯦ ꯅꯩꯅꯕꯒꯤ ꯑꯃ ꯅꯣꯂꯦꯖ ꯑꯃ ꯋꯥꯠꯂꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯇ꯭ꯔꯤꯁꯦ ꯑꯍꯩꯕꯕꯨꯗꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯍꯥꯏꯗꯤ ꯑꯈꯪꯕꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯩꯅ ꯉꯁꯤꯐꯥꯎ ꯍꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯆꯥ ꯁꯦꯝꯕꯁꯦ ꯄꯨꯔꯥ ꯖꯤꯔꯣꯅꯦꯕ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤꯀꯣ ꯁꯨꯝ ꯑꯩꯅ ꯍꯥꯏꯖꯗꯣꯏꯁꯦ ꯑꯗꯨꯅ ꯃꯆꯥꯁꯤꯅ ꯀꯔꯤ ꯄꯥꯝꯃꯤꯅꯣ ꯑꯗꯒꯤ ꯑꯁꯤꯅ ꯀꯔꯤ ꯄꯥꯝꯃꯤꯅꯣ ꯍꯥꯏꯕꯁꯦ ꯑꯗꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕꯁꯦ ꯃꯣꯏ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯃꯣꯏꯅ ꯍꯥꯏꯕ ꯑꯩꯗꯤ ꯏꯜꯂꯛꯇꯦꯕ ꯏꯜꯂꯛꯇꯕꯩ ꯃꯔꯝꯁꯦ ꯑꯩꯅ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯃꯣꯏꯅ ꯍꯥꯏꯕ ꯏꯜꯂꯒꯗꯤ ꯑꯩꯁꯦ ꯃꯣꯏ ꯑꯣꯏꯗꯣꯏꯅꯦ ꯑꯩꯗꯤ ꯃꯣꯏ ꯑꯣꯏꯅꯤꯡꯗꯦꯕ ꯑꯋꯥꯕ ꯏꯃꯥ ꯏꯄꯥꯗꯨ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦꯕ ꯑꯩꯗꯤ ꯇꯣꯉꯥꯟꯕ ꯅꯨꯡꯉꯥꯏꯕ ꯃꯤꯗꯨ ꯄꯥꯝꯃꯦꯕ ꯅꯨꯡꯉꯥꯏꯕ ꯃꯤꯗꯨꯅ ꯀꯩꯗꯧꯔꯤ ꯍꯥꯏꯕꯁꯦ ꯑꯩ ꯌꯦꯡꯉ ꯃꯣꯏ ꯃꯇꯧ ꯇꯝꯅꯤꯡꯉꯦꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩ ꯈꯪꯗꯦ ꯑꯐꯕ ꯏꯃꯥ ꯏꯄꯥ ꯃꯇꯤꯛ ꯆꯥꯕ ꯃꯌꯥꯝꯁꯨ ꯂꯩ ꯕꯠ ꯑꯩꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯉꯥꯡ ꯁꯦꯝꯕꯒꯤ ꯀꯜꯆꯔꯁꯦ ꯈꯤꯇꯪ ꯁꯦꯝꯗꯣꯛꯄꯤꯌꯨ ꯑꯩꯒꯤ ꯑꯣꯏꯕ ꯑꯗꯨꯗꯨꯒ ꯃꯆꯥꯁꯦ ꯀꯩ ꯑꯣꯏꯅꯤꯡꯉꯤꯅꯣ ꯀꯩ ꯄꯥꯝꯃꯤ ꯑꯉꯥꯡꯁꯦ ꯅꯤꯡꯊꯥꯗꯩ ꯈꯪꯉꯦ ꯍꯥꯏꯔꯕ ꯑꯗꯨꯗꯤ ꯅꯤꯡꯊꯥꯗꯨꯗ ꯈꯪꯕꯗꯨꯗ ꯑꯉꯥꯡꯗꯨꯅ ꯄꯥꯝꯃꯤꯕꯗꯨ ꯏꯟꯕꯤꯌꯣꯕ ꯑꯗ ꯃꯤꯒꯤ ꯃꯆꯥꯗꯣ ꯗꯣꯛꯇꯔ ꯇꯝꯕꯁꯦ ꯅꯪꯁꯨ ꯇꯝꯃꯣ ꯏꯟꯖꯜꯂꯒꯗꯤ ꯑꯉꯥꯡꯗꯣ ꯁꯨꯡꯄꯥ ꯐꯥꯔꯔꯣꯏꯕ ꯁꯨꯡꯌꯦꯡ ꯄꯥꯅꯤꯡꯉꯔꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯑꯗꯨꯗꯨꯗꯣ ꯍꯥꯏꯕꯗꯣ ꯊꯥꯗꯣꯛꯑꯒ ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯠꯇꯣ ꯑꯩꯅ ꯄꯥꯝꯖꯕ ꯆꯠꯂꯒ ꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯤꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯉꯤ ꯆꯨꯝꯕ ꯂꯥꯟꯕꯗꯤ ꯈꯪꯗꯦ ꯑꯗꯨꯅ ꯁꯤꯁꯤꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯄꯨꯔꯛꯄ ꯑꯦꯋꯦꯔꯅꯦꯁꯇꯒꯤꯅꯦ ꯑꯗꯨꯝ ꯄꯨꯔꯛꯏꯁꯤꯀꯣ ꯍꯥꯏꯗꯤ ꯍꯥꯟꯅꯅ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ ꯑꯗꯒꯤ ꯑꯅꯧꯕ ꯍꯥꯏꯗꯤ ꯉꯁꯥꯏ ꯌꯦꯡꯉꯣꯅꯦ ꯖꯦꯅꯤ ꯍꯣꯏ ꯆꯦ ꯁꯥꯟꯇ ꯍꯣꯏ ꯑꯗꯒꯤ ꯄꯣꯏꯖꯟ ꯍꯣꯏ ꯃꯣꯏꯈꯩꯁꯤꯅ ꯁꯦꯝꯕꯤꯔꯝꯕꯗꯒꯤ ꯃꯣꯏꯒꯤꯗꯣ ꯑꯩꯈꯣꯏꯅ ꯏꯟꯁꯄꯤꯔꯦꯁꯟꯅꯦꯅ ꯂꯧꯔꯒ ꯂꯥꯛꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯣ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯆꯣꯖꯟ ꯐꯦꯃꯤꯂꯤ ꯑꯅꯧꯕ ꯐꯦꯃꯤꯂꯤ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯖꯔꯤꯅꯤꯗꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯑꯃ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝ ꯑꯃꯅꯁꯨ ꯅꯦꯄꯣꯂꯤꯌꯟ ꯍꯣꯏꯅ ꯔꯥꯚꯥ ꯍꯣꯏꯅ ꯖꯦꯅꯤꯇꯥ ꯍꯣꯏꯅ ꯁꯦꯝꯃꯤꯕ ꯐꯦꯃꯤꯂꯤꯁꯦ ꯁꯤꯒꯨꯝꯕ ꯃꯈꯜ ꯄꯥꯝꯃꯦꯅ ꯑꯃꯨꯛꯁꯨ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯅ ꯅꯣꯡꯃꯗꯗꯤ ꯁꯦꯝꯗꯣꯛꯄꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯋꯥꯈꯤꯅꯤ ꯃꯇꯝꯗꯤ ꯑꯗꯨꯝ ꯆꯪꯉꯤ ꯑꯗꯨ ꯎꯗꯤ ꯎꯕ ꯐꯪꯉꯦꯗꯅ ꯍꯧꯖꯤꯛ ꯈꯔ ꯁꯦꯝꯗꯣꯛꯑꯦ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯃꯊꯪ ꯆꯠꯊꯔꯛꯄ ꯑꯣꯏꯅꯅꯦꯀꯣ ꯁꯤ ꯀꯣꯏꯁꯟꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪꯕꯨꯗꯤ ꯇꯣꯡꯉꯥꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗꯅꯦꯀꯣ ꯀꯃꯟ ꯑꯣꯏꯅ ꯑꯗꯨꯝ ꯍꯪꯖꯒꯦꯕꯀꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯁꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯏꯅ ꯈꯟꯖꯕ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯈꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯈꯤꯕꯁꯦ ꯂꯥꯏꯐꯇ ꯍꯧꯖꯤꯛꯐꯥꯎ ꯁꯤ ꯌꯧꯕ ꯃꯇꯝꯁꯤꯗ ꯀꯔꯤ ꯗꯤꯁꯤꯖꯟ ꯑꯣꯏꯅ ꯈꯟꯒꯅꯤ ꯑꯗꯨꯗꯒꯤ ꯂꯥꯏꯐ ꯆꯦꯟꯖꯤꯡ ꯑꯣꯏꯈꯤꯕ ꯑꯩ ꯅꯣꯛꯅꯤꯡꯉꯤ ꯑꯩꯒꯤꯗ ꯄꯥꯟꯁꯤꯟꯖꯔꯒꯗꯤ ꯗꯤꯁꯤꯖꯟꯁꯦ ꯑꯩꯁꯦ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯔꯒꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯩꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯗꯤ ꯂꯣꯌꯔ ꯑꯣꯏꯒꯗꯕꯅꯤ ꯑꯩꯅ ꯂꯣꯁꯨ ꯇꯝꯃꯒ ꯑꯩꯁꯦ ꯂꯣꯌꯔ ꯑꯣꯏꯒꯗꯕꯅꯦ ꯑꯗꯨꯃꯛꯄꯨ ꯂꯣꯌꯔꯁꯦ ꯑꯩꯅ ꯍꯦꯛꯇ ꯌꯥꯝ ꯄꯥꯝꯃꯨꯕꯒꯤꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯌꯥꯝ ꯄꯥꯝꯕ ꯑꯗꯨꯗ ꯂꯧꯈꯤꯕ ꯗꯤꯁꯤꯖꯟꯁꯦ ꯔꯤꯒ꯭ꯔꯦꯠꯀꯤ ꯋꯥꯔꯤꯅꯤꯀꯣ ꯑꯩꯅ ꯂꯥꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏ ꯕꯥꯅꯁꯨ ꯌꯥꯝ ꯄꯥꯝꯕ ꯑꯗꯒꯤ ꯑꯩꯁꯦ ꯐꯤꯜꯝꯁꯨ ꯕꯣꯂꯤꯋꯨꯗꯁꯨ ꯈꯔ ꯄꯥꯝꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯂꯥꯛꯑꯦꯀꯣ ꯍꯧꯖꯤꯛ ꯀꯩꯅꯣꯒꯨꯝꯕ ꯌꯦꯡꯉꯀꯥꯟꯗꯒ ꯑꯁ ꯎꯀꯤꯜꯒꯤ ꯁꯨꯃꯥꯏꯅ ꯑꯣꯏꯕꯁꯦ ꯄꯥꯝꯃꯤꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯁꯦ ꯂꯣ ꯇꯧꯔꯦ ꯂꯣꯁꯦ ꯇꯝꯃꯀꯥꯟꯗ ꯑꯩꯅ ꯂꯣ ꯂꯣꯏꯔꯛꯄꯒꯤ ꯆꯍꯤꯁꯤꯗꯒꯤ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯊꯤꯀꯦꯜ ꯐꯦꯁꯟ ꯏꯚꯦꯟꯠ ꯁꯤꯟꯕꯁꯦ ꯁꯤꯒꯤ ꯁꯤꯟꯕ ꯍꯧꯔꯛꯄꯁꯤꯗ ꯑꯗꯩ ꯃꯦꯀꯞꯁꯨ ꯃꯔꯛꯁꯤꯗ ꯄꯩꯁꯥꯁꯨ ꯁꯨꯝ ꯇꯥꯟꯕ ꯍꯧꯔꯛꯑꯦ
ꯇꯥꯟꯕ ꯍꯧꯔ ꯄꯩꯁꯥꯗꯣ ꯁꯨꯝ ꯂꯥꯛꯑꯕꯅꯤꯅ ꯑꯗꯒꯤ ꯁꯣꯝꯗ ꯑꯩꯒꯤ ꯃꯥꯏꯊꯤꯕ ꯀꯩꯅꯣꯁꯦ ꯑꯣꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯏꯖꯨꯀꯦꯁꯟ ꯁꯣꯏꯔ ꯂꯣ ꯂꯥꯁ ꯏꯌꯔ ꯁꯤꯗꯩꯗ ꯑꯩꯁꯦ ꯁꯕꯖꯦꯛ ꯑꯃ ꯕꯦꯛ ꯂꯩꯍꯧꯔꯦ ꯕꯦꯛ ꯂꯩꯍꯧꯔꯀꯥꯟꯗ ꯑꯩꯁꯤꯅ ꯄꯨꯔꯥ ꯁꯣꯗ ꯑꯗꯒꯤ ꯑꯩꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯃꯦꯀꯞ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁꯣꯝꯗ ꯆꯪꯈ꯭ꯔꯀꯥꯟꯗ ꯑꯩꯅ ꯉꯝꯍꯧꯗ꯭ꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯑꯗꯨꯒꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯂꯣꯌꯔ ꯑꯃ ꯑꯣꯏꯕꯒꯤ ꯗꯤꯁꯤꯖꯟꯁꯤꯃ ꯑꯩ ꯄꯨꯔꯥ ꯊꯥꯗꯣꯛꯈ꯭ꯔꯦꯕ ꯑꯗꯣ ꯔꯤꯒ꯭ꯔꯦꯠ ꯂꯩ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯆꯥꯛꯑꯦ ꯑꯗꯨ ꯀꯩꯅꯣꯗ ꯑꯩꯅ ꯑꯃꯨꯛ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯊꯦꯡꯅꯔꯀꯥꯟꯗꯒ ꯃꯣꯏꯅ ꯀꯩꯅꯣ ꯂꯣꯌꯔꯒ ꯑꯣꯏꯔꯀꯥꯟꯗ ꯊꯦꯡꯅꯔꯀꯥꯟꯗ ꯑꯩꯉꯣꯟꯗꯗꯤ ꯆꯥꯛꯑꯦ ꯑꯗꯣ ꯑꯩꯅ ꯄꯦꯟꯊꯣꯛꯑꯦ ꯑꯃꯨꯛ ꯐꯔꯦꯗ ꯀꯔꯤꯒꯨꯝꯕ ꯇꯧ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯃꯥꯡꯉꯦꯅ ꯑꯐꯕ ꯑꯃ ꯀꯩꯅꯣ ꯑꯗꯨ ꯈꯜꯂꯀꯥꯟꯗ ꯑꯣ ꯑꯩꯁꯨ ꯉꯁꯤ ꯇꯨꯃꯤꯟꯅ ꯂꯩꯕꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗꯗꯤ ꯂꯩꯔꯤꯗꯅꯗꯤ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯃꯇꯝꯗꯨꯗꯩꯗ ꯂꯧꯈꯤꯕ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯗꯤꯁꯤꯖꯟꯗꯣ ꯈꯤꯇꯪ ꯉꯥꯡꯈꯠꯂꯒ ꯁꯤꯒꯤ ꯃꯇꯝꯁꯤꯗꯀꯣ ꯃꯦꯀꯞꯁꯦ ꯈꯤꯇꯪ ꯑꯗꯨꯒꯤꯗꯨ ꯇꯧꯗꯁꯨ ꯆꯝ ꯇꯥꯔꯗꯤ ꯈꯤꯇꯪ ꯑꯃꯨꯛ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯝꯕ ꯉꯁꯤ ꯂꯦꯞꯄꯤꯕ ꯁ꯭ꯇꯦꯞꯁꯤꯗꯒꯤ ꯑꯃ ꯀꯥꯔꯝꯕ ꯌꯥꯏꯕ ꯑꯗꯨꯗꯨꯗꯤ ꯈꯜꯂꯦ ꯑꯩꯅ ꯖꯦꯅꯤꯇꯥꯒꯤꯗꯤ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯃꯥꯟꯅꯒꯗꯣꯏꯅꯦ ꯍꯥꯏꯕꯗꯤ ꯍꯣꯏ ꯃꯄꯥꯟꯗ ꯂꯩꯔꯒꯀꯣ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯜꯂꯨꯕ ꯑꯗꯒꯤꯗꯤ ꯏꯍꯩꯁꯤꯡ ꯇꯝꯃꯨꯕ ꯁꯤꯁꯨ ꯑꯗꯨꯝ ꯀꯥꯟꯅꯗꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕꯗꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯦ ꯕꯤꯖꯤꯅꯦꯁꯅꯤꯀꯣ ꯍꯥꯏꯕꯗꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯦꯠ ꯗ ꯚꯦꯔꯤ ꯌꯪ ꯑꯦꯖꯇꯒꯤ ꯍꯧꯕꯁꯦ ꯁꯤꯁꯦ ꯌꯥꯝ ꯀꯥꯟꯅꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨꯗꯨꯅ ꯑꯣꯏꯒꯗꯕ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯣꯏꯒꯗꯕ ꯂꯩꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯒꯤ ꯖꯔꯅꯤꯁꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯆꯍꯤꯁꯦ ꯏꯁꯥꯁꯦ 19 ꯀꯣ ꯑꯗꯨ 25 ꯁꯨꯕ ꯀꯥꯟꯗ ꯍꯧꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯈꯤꯇꯪꯗꯒꯤ ꯈꯔ ꯉꯟꯅ ꯆꯍꯤ 10 ꯑꯗꯨꯋꯥꯏꯗꯒꯤꯒ 22 ꯁ꯭ꯋꯥꯏꯗꯒꯤꯒ ꯍꯧꯔꯝꯃꯒꯗꯤ ꯍꯦꯟꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗꯒꯤꯀꯣ ꯊꯥꯛ ꯑꯃ ꯍꯦꯟꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯜꯂꯦ ꯈꯤꯇꯪꯗꯤ ꯊꯦꯡꯈ꯭ꯔꯦ ꯕꯠ ꯏꯠꯁ ꯐꯥꯏꯟ ꯑꯗꯨꯝ ꯃꯇꯝ ꯌꯥꯝ ꯂꯩꯔꯤ ꯌꯥꯝ ꯂꯩꯔꯤꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯇꯥꯔꯦ ꯀꯣ ꯄꯦꯟꯊꯣꯛꯑꯦ ꯑꯗꯨꯝ ꯄꯦꯟꯗꯕꯗꯤ ꯅꯠꯇꯦ ꯍꯥꯏꯌꯨ ꯍꯥꯏꯕꯒꯤ ꯍꯥꯏꯕꯅꯦ ꯃꯥꯅꯦ ꯅꯦꯄꯣꯂꯤꯌꯟꯒꯤꯗꯤ ꯑꯩꯒꯤꯗꯤ ꯍꯥꯏꯗꯤ ꯗꯤꯁꯤꯖꯟꯁꯦ ꯌꯥꯝꯅ ꯑꯃꯈꯛꯇꯪ ꯂꯧꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯇꯔꯅꯤꯡ ꯄꯣꯏꯟ ꯃꯌꯥꯝ ꯂꯥꯛꯄꯗꯨꯗꯤ ꯂꯩꯈ꯭ꯔꯦꯕ ꯗꯤꯁꯤꯖꯟ ꯃꯈꯜ ꯌꯥꯝꯈ꯭ꯔꯦ ꯕꯠ ꯑꯩ ꯗꯤꯁꯤꯖꯟ ꯑꯃꯈꯛꯇꯪ ꯍꯥꯏꯖꯒꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤ ꯄ꯭ꯔꯥꯎꯗ ꯐꯤꯜ ꯑꯣꯏꯕ ꯃꯇꯥꯡ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯑꯩꯁꯦ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯍꯧꯔꯛꯄꯅꯦ ꯃꯅꯤꯄꯨꯔ ꯐꯤꯜꯝꯁꯤꯗ ꯍꯥꯏꯗꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯂꯨꯞꯅ ꯀꯠꯊꯣꯛꯑꯒ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯗꯤꯔꯦꯛꯇꯔ ꯃꯌꯥꯝꯁꯤꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯃꯅꯤꯄꯨꯔ ꯐꯤꯜꯝꯁꯤꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯂꯨꯞꯄꯒ ꯑꯗꯨꯃꯥꯏꯅ ꯀꯠꯊꯣꯔꯛꯄ ꯑꯉꯥꯡꯈꯛ ꯑꯣꯏꯖꯩꯕ ꯑꯩꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯐꯤꯜꯝ ꯃꯃꯤꯡꯗꯒ ꯍꯥꯏꯗꯤ ISTVꯗꯒ ꯑꯩꯒꯤ ꯃꯤꯡ ꯍꯦꯛ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯔꯥꯎꯕ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯣꯏꯔꯦꯕ ꯕꯣꯠꯁꯤꯗ ꯃꯇꯝꯁꯤꯗ ꯕꯣꯠ ꯐꯤꯜꯝ ꯀꯥꯞꯄꯁꯤꯗ ꯕꯣꯠ ꯄꯣꯛꯈꯥꯏꯕꯁꯦ ꯂꯣꯏꯔꯕꯅꯦꯕ ꯕꯣꯠ ꯄꯣꯛꯈꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯃꯤꯡꯁꯦ ꯅꯦꯄꯣꯂꯤꯌꯟꯅ ꯀꯧꯊꯣꯔꯛꯑꯒ ꯑꯩꯅ ꯀꯦꯖꯔꯒ ꯊꯣꯛꯄꯒꯤ ꯃꯣꯃꯦꯟꯁꯤꯗꯤ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯍꯔꯥꯎꯕꯗꯣ ꯃꯤꯅ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯈꯪꯕꯤꯔꯛꯄꯁꯨ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯍꯟꯖꯟ ꯊꯣꯛꯑꯦ ꯐꯦꯝꯗꯤ ꯑꯔꯣꯏꯕꯤ ꯑꯩ ꯒꯦꯟ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯄꯩꯁꯥꯗꯤ ꯌꯥꯎꯗ꯭ꯔꯦꯕ ꯄꯩꯁꯥꯗꯤ ꯀꯗꯥꯏꯗ ꯐꯪꯉꯤꯅꯣ ꯑꯩ ꯐꯦꯝꯗꯣ ꯍꯦꯜꯂꯛꯑꯕꯅꯤನ ꯑꯩꯒꯤ ꯃꯦꯟꯇꯦꯟ ꯇꯧꯔꯛꯅꯕ ꯃꯤꯅ ꯍꯦꯛ ꯃꯁꯛ ꯈꯪꯉꯝꯗ ꯊꯤꯔꯒ ꯃꯣꯠꯂꯒ ꯆꯠꯂꯁꯨ ꯃꯤꯅ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯩꯅ ꯑꯗꯨ ꯄꯥꯝꯖꯕ ꯐꯤꯜꯝꯗꯣ ꯑꯩꯅ ꯀꯦꯔꯔꯣꯏ ꯇꯣꯛꯑꯒꯦꯅ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯒ ꯃꯅꯤꯄꯨꯔꯒꯤ ꯕ꯭ꯔꯥꯏꯗꯜ ꯋꯦꯗꯤꯡꯁꯤꯗ ꯑꯩꯅ ꯂꯧꯈꯤꯕ ꯗꯤꯁꯤꯖꯟꯁꯤꯅ ꯑꯩ ꯐꯤꯜꯝꯁꯦ ꯏꯒꯅꯣꯔ ꯇꯧꯔꯝꯃꯒ ꯑꯩꯅ ꯍꯣꯔꯥꯕꯥꯅꯨꯁꯦ ꯍꯥꯏꯕꯗꯣ ꯀꯩꯒꯨꯝꯕ ꯑꯃ ꯐꯪꯉꯒꯗꯤ ꯑꯗꯨ ꯊꯥꯗꯣꯛꯑꯝꯃꯒ ꯑꯩꯅ ꯋꯦꯗꯤꯡꯁꯤꯗ ꯑꯩꯅ ꯐꯣꯀꯁ ꯇꯧꯔꯒ ꯉꯁꯤ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯩꯁꯥ ꯑꯗꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯑꯗꯨꯝ ꯂꯥꯛꯑꯦ ꯊꯥꯒ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯇꯔꯅꯤꯡ ꯑꯗꯣ ꯅꯪꯒꯤꯗꯤ ꯂꯣꯏ ꯐꯩꯗ ꯑꯃꯗꯨ ꯄꯩꯁꯥ ꯐꯪꯗ ꯇꯥꯔꯁꯨ ꯑꯃꯗꯨ ꯐꯦꯝ ꯇꯥꯟꯕ ꯑꯗꯣ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯅꯤꯡꯉꯤꯁꯦ ꯃꯤꯑꯣꯏꯕ ꯑꯃꯅ ꯁꯛꯁꯦꯁ ꯑꯣꯏꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯖꯔꯅꯤꯁꯦ ꯀꯔꯤ ꯆꯪꯉꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯂꯩꯔꯦꯕ ꯑꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯔꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯔꯤ ꯃꯒꯨꯟ ꯆꯪꯉꯤ ꯀꯔꯤ ꯀ꯭ꯋꯥꯂꯤꯇꯤ ꯆꯪꯉꯤ ꯍꯥꯏꯕꯁꯦ ꯑꯩ ꯂꯥꯏꯔꯤꯛꯇ MBA ꯇꯝꯃꯛꯄ ꯅꯠꯇꯦ ꯀꯩꯝꯇ ꯅꯠꯇꯦꯕ ꯖꯤꯔꯣꯅꯦꯕ ꯑꯩꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅ ꯇꯧꯔꯒ ꯃꯤ ꯀꯃꯥꯏꯅ ꯂꯣꯏꯅꯅꯤ ꯀ꯭ꯂꯥꯏꯟ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯅꯤ ꯁꯨꯝ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯣꯏ ꯃꯌꯥꯝ ꯑꯃ ꯃꯤꯅ ꯑꯃꯨꯛ ꯊꯤꯅ ꯉꯥꯡꯉꯛꯏ ꯁꯛ ꯀꯥꯏ ꯑꯃꯨꯛ ꯍꯥꯏ ꯀꯃꯥꯏꯅ ꯑꯃꯨꯛ ꯐꯍꯟꯒꯅꯤ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤ ꯋꯥꯔꯤ ꯋꯥꯁꯦ ꯌꯥꯝ ꯋꯥꯏ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯀꯣ ꯁꯤꯒꯤ ꯁꯦꯛꯁꯟꯁꯦ ꯂꯣꯏꯁꯟꯕ ꯑꯣꯏꯅꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯩ ꯈꯤꯇꯪ ꯁꯝꯖꯜꯂꯒ ꯈꯤꯇꯪ ꯉꯥꯡꯖꯒꯦꯕꯀꯣ ꯐꯤल्मꯒꯤ ꯂꯥꯏꯟꯗꯁꯨ ꯋꯔꯛ ꯇꯧꯔꯝꯃꯦ ꯑꯅꯝꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯈꯔ ꯂꯣꯏ ꯇꯆ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯥꯏꯟꯗ ꯐꯤल्मꯗꯤ ꯄꯨꯔꯥ ꯇꯧꯔꯛꯇꯦ ꯁꯤꯒꯤ ꯂꯥꯛꯄꯁꯤꯗ ꯀꯅꯦꯛꯁꯟ ꯅꯠꯇ꯭ꯔ ꯀꯅꯦꯛꯁꯟ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯅꯔꯝꯃꯤꯅ ꯉꯥꯛꯇꯅꯦꯕꯀꯣ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯗꯒꯤ ꯍꯧꯔꯁꯨ ꯀꯟꯇꯦꯟ ꯀ꯭रिꯌꯦꯁꯟꯗꯕꯨ ꯍꯧꯔꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅꯁꯨ ꯏꯁꯥ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯀꯦꯔꯤꯀꯣ ꯑꯗꯩ ꯑꯩꯈꯣꯏꯅ ꯃꯤ ꯃꯌꯥꯝ ꯑꯃꯗꯒꯤꯁꯨ ꯃꯇꯧꯁꯨ ꯇꯝꯃꯤꯀꯣ ꯃꯣꯏꯅ ꯃꯇꯧ ꯇꯝꯃꯛꯄ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯑꯗꯩ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯈꯩ ꯅꯨꯄꯤ ꯃꯥꯟꯕꯤꯈꯩꯅ ꯑꯩꯈꯣꯏꯅ ꯐꯤल्मꯗ ꯌꯥꯎꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯐꯤꯗꯥ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯎꯒꯦꯅ ꯈꯟꯕ꯭ꯔꯥ ꯍꯥꯏꯗꯤ
dream amga leibra kamai sigi matang ste ko handak nauna yaugi khanbagi di kadobagi khaloi de mi loiba pa mi ngata ni akoi transgender ra sumi nupi sunu pasu loi lenga tan adu akoi ju sem pa mi adu nam bu ai su ai isage ba ai len pu ba sati ba namjari ni tawri ne adu ga makha ta na nam ge haibe wa khan ju khale khan ba sai chahi ani adu len pu be len pu ba sai success oi ren ni san khale ko adu boi su oi ram ni na ai he na su makha ta ni makha ta ba gi pot se athing ba ma ureba ina aigi matungda aigi imanabi chesing moi nam makanda ko adugi transness maina kaina toba yaroi ka haibagi sugum athingbam leibaduna inga sibo kumbang makha aigi tawgadaba projects ai tawba loisan bangam dreba ai haibadi namjaluro akhoi di sengna haibda akhoi gi on produce ni isana tawjara kadoi ni ko adu mi gi di nupim nupam di adagi esma je si gi album je kum dai phau khrai ra mari ma di assignment phang kadoi ni ba ai di nek pirak na ba su leite isana kumjaba ada isan su produce tawjaba imbak se sin lang ba isal imbak tawjadin adugi potsi gi awa ba je kaimta mina ubidra kanda moi yar moi kumba yar moi smile no piece haraga kumba yar heroine gi role ba yar de loin chinjar kanda aina sum ubda imana bigi pot album se already thadok ko lora kanda delete to han khiba thengnare duna makha ta ba se akhoi da tawning taraga su paisa da men oina paisa mang da di phai mata mang da di phai adui poto loina kana deba aduga inau no bada husdik film kai ba sumang lila hiramoti hoigi hoi ama moi dilagi thawai gi matang da so ai film du ga budi mai ai yaw de ta so khoi khangi social media da suma ya madum yet nagi ko smaina moi film kuma pa yaroi haraga thingjan biba adu thingi ba zarak steda adum artist amoina khoi jo artist ni adai nupi su loiba artist len adu artist pawom yoksalaga thingi ba mi je khoi ma khok thom atei di khangde ko the artist hero heroine song yoksalaga moi smile ma kum khala di kama ya dori gi kai ba ai wari khata khi ba ko adu gi do yam nungai je de adu do lai tar ga di akhoi su phongdok ningi ni ai gi apamba ai gi aina tawjani post de akhoi gi kaino se moina mayon kakhat pi ba mo oidana aduduna somjo artist ne som artist ngaktani aduga aina artist oidana ai kyam yam phawru doino sister kana kitang pen thok pi ra khoi ju kitang free oi halu si haining mane sigi matang se ko hoi chumme akhoi dum kai do bagi po oi toino akhoi sho mayam po ek ko habadi dum nupa nu pi sho dum habadi art pam jabani na adum ek tong ning ba khoning ba mayam po e adubu dum house bau da akhoi aina khan ba da akhoi isa na puthoga ne hena phaza ba puthok bagi wani aduduga yaw bagi kai no pibira agadi adum comic role gumba kai gum boina puthok pa se ko si su khara si se nungai te sumina sum akhoi se mahana comic oina dum lobiraga su lay aduga dum have serious oina lobi aduga hauski oda habadi portrait of sida sumu comic oina toksalaga di ko hena cd yamtina soigani na khale ado dum matam ge matungina khara body dum habadi wari dum reality touch tawba wari me ama puthokpa hawre e ngarang na handa dum jbcs ka jening moi film ama su yam kana nami adugi dum reality touch tawba wari ni habadi dum yamna adum oithokpa ya ba nungsiba wari ne ba ko hoi adugumba se bayam sigumba se po e ado simangai adum share tawdoi se kai hai ahen aige mo wakhalon sida haidi akhoi se pambagi bu reels na mini acting tawri ni ko me am haidi namjari ne ba art sidiga khoi kitang kana gumba isai phasaba ma tawraga lip sync tawraga is gari ga thawra sa ba je nungairaga mo chaga da chali si something related oibagi ne ba da mayam gi me yeng da khoi se nupa ni nupi sari ni ko akhoi gi wakhalon se khangbi da ba nai na bi da ba kai no mana di sana ba ya da ba norms me am leram ba ni na adugi nupi si nupi ni nupa si nupa ni akhoi se Jenita na ja da akhoi portrait tawra pa matam da gi jogai nupa no je homo sajala ju cha da hen tholakpa akhoi gi image se akhoi gi mayam da utpira pa aphaba ahamba horap matam utpiram deba adum kayani khoi je kayani side ta nok na ba khin na ba entertain to ba adu na sigi chat na bizim ti muthat ta ba yar muthat kani ba haidi kai haino kan da akhoi di isa sina moi gum ba du na du mai taw tar ga so ai gum ba mayam na sumai na taw ba ngam ga di na haidi ai challenge am tawra kani ba haidi ai mayam taw gre punsi da ai ge director adagi aina film work ta circle da lai kan da film mayam kerak pas da ai experience da moina khoida kamai treat tawi heroine na khoida kamai tari heroine sina makeup artist se moi gi bag thang na ba adagi moina hari ga ya na ba adu du bagi culture ama lerami adu do ai dum haidu muthat khreba
ai no nawa lawde sorry dum ai ge kwa adumai na haidi singdaraga dum lei sakka ai so hai so asing bani ai na ai se adu du magi myama he aina mai thiramaga dai no khona draga moi nok na doini ba nang do sak yam ka pagi naram chatuna du ko nang behavior do na mai tawri ha do akhoina khona raga isa ni sa thajaraga ꯆꯠꯅꯔꯝꯃꯤꯕ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕꯗꯨꯗꯤ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯃꯌꯥꯝꯅ ꯌꯥꯗꯕ ꯆꯠꯅꯗꯕꯤ ꯑꯃ ꯑꯣꯏꯔꯝꯕꯅꯤꯅ ꯑꯩꯈꯣꯏ ꯈꯔꯒ ꯍꯦꯟꯅ ꯍꯣꯠꯅꯒꯦ ꯃꯌꯥꯝꯗ ꯑꯐꯕ ꯃꯣꯏꯅ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯃꯅ ꯇꯧꯕ ꯉꯝꯕꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯇꯧꯔꯒ ꯅꯣꯏꯗꯒꯤ ꯍꯦꯜꯂꯦ ꯍꯥꯏꯔꯒ ꯄ꯭ꯔꯨꯐ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯉꯤ ꯍꯥꯟꯅ ꯑꯣꯏꯕꯁꯨ ꯑꯣꯏꯁꯅꯨ ꯑꯣꯏꯖꯒꯦ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯂꯣꯏꯅꯃꯛꯁꯨ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯀꯣ ꯃꯌꯥꯝ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯁꯨ ꯁꯦꯌꯔ ꯇꯧꯔꯤꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ episode ꯑꯣꯏꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯟꯁꯔꯁ ꯈꯔ ꯄꯥꯔꯠꯅꯔꯁ ꯈꯔꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ episode ꯄꯥꯔꯠꯅꯔꯁꯦ ꯌꯥꯋꯜꯗ ꯌꯨꯊ ꯅꯦꯠꯋꯔꯛ ꯑꯣꯏꯖꯩ ꯑꯗꯨꯒ ꯁ꯭ꯇꯦꯖ ꯁꯦꯠꯑꯞ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯔꯅꯤꯆꯔ ꯃꯌꯥꯝꯁꯤꯅ ꯄꯦꯄꯔꯐ꯭ꯔꯥꯏ ꯁ꯭ꯇꯨꯗꯤꯑꯣꯅ ꯊꯣꯛꯄꯤꯕꯅꯤ ꯑꯗꯨꯗꯨꯒ ꯇꯦꯕꯜ ꯑꯦꯟ ꯀ꯭ꯔꯣꯀꯔꯤ ꯉꯁꯤꯒꯤ ꯁꯦꯠꯑꯞ ꯇꯧꯔꯤꯁꯦ ꯁꯤꯅ ꯗ ꯇꯦꯕꯜ ꯕꯥꯏ ꯀꯤꯔꯥ ꯀꯣ ꯖꯦꯁ ꯂꯥꯏꯁ꯭ꯔꯝꯅ ꯇꯧꯕꯅꯤ ꯑꯗꯨꯗꯨꯒ ꯃꯈꯥ ꯁ꯭ꯇꯨꯗꯤꯑꯣꯁꯤꯅ ꯀꯜꯆꯔꯦꯜ ꯔꯦꯖꯣꯅꯦꯟꯁ ꯁ꯭ꯇꯨꯗꯤꯑꯣ ꯘꯔꯤꯒꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯤꯐꯇꯤꯡ ꯄꯥꯔꯠꯅꯔꯁ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯄꯤꯔꯣ ꯍꯣꯔꯦꯟ ꯄꯤꯒꯦ ꯒꯤꯐꯇꯤꯡ ꯄꯥꯔꯠꯅꯔꯁꯦ ꯑꯩꯈꯣꯏ ꯄ꯭ꯂꯥꯟꯁ ꯈꯔ ꯎꯅꯥꯋꯥꯅꯥꯅ ꯄꯤꯕꯤꯔꯛꯏ ꯕꯤꯗ꯭ꯌꯥꯔꯇꯟꯒꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯂꯩꯀꯣꯏ ꯀ꯭ꯔꯣꯃꯦꯇꯤꯛꯁꯅ ꯃꯌꯥꯝꯒꯤ ꯄꯤꯕꯤꯔꯛꯏꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ F&Bꯒꯤꯅ ꯕꯦꯛ ꯕꯥꯏ ꯈꯦꯜꯅ ꯇꯧꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯦꯜ ꯊꯦꯡꯛꯁ ꯇꯨ Manipuri Weddings ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯍꯟꯗꯛꯀꯤꯁꯦ ꯈꯤꯇꯪ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕꯀꯣ ꯁꯦꯛꯁꯟ ꯑꯃ ꯁꯦꯒꯃꯦꯟ ꯑꯃ ꯇꯧꯁꯤ ꯃꯌꯥꯝ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯅ ꯀꯃꯦꯟꯠꯁ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯄꯤꯀꯣ ꯑꯐꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯅꯤ ꯐꯠꯇꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯔꯥꯕꯥꯅꯦ ꯅꯦꯄꯣꯅꯦ ꯑꯗꯒꯤ ꯖꯦꯅꯤꯇꯥꯒꯤ ꯀꯃꯦꯟꯠꯁ ꯈꯔ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯩꯀꯣ ꯑꯣꯟꯂꯥꯏꯟ ꯑꯗꯣ ꯁꯤ ꯑꯃꯃꯝ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯁꯤ ꯅꯦꯄꯣꯒꯤ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯔꯥꯕꯥꯒ ꯖꯦꯅꯤꯇꯥꯒ ꯔꯥꯕꯥꯒ ꯁꯤꯗꯒꯤ ꯃꯊꯪ ꯑꯃꯃꯝ ꯄꯤꯛꯑꯞ ꯇꯧꯕꯤꯔꯒꯅꯦ ꯍꯥꯏꯗꯤ ꯀꯔꯤ ꯐꯥꯎꯏ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯑꯃ ꯑꯗꯨꯝ ꯃꯌꯥꯝꯗ ꯇꯥꯛꯄꯤꯅꯕ ꯃꯊꯪ ꯇꯧꯁꯤꯀꯣ ꯑꯃꯨꯛꯇꯪ ꯇꯧꯔꯣꯏꯁꯦ ꯄꯥꯊꯣꯛꯄꯤꯔꯣ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯃꯦꯀꯞ ꯄꯥꯏꯕꯩꯗꯪꯒꯤ ꯃꯦꯀꯞ ꯆꯠꯂꯦ ꯁꯤꯁꯦ ꯑꯩꯒꯤ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯗꯤꯖꯔꯞ ꯑꯣꯏꯌꯦꯕ ꯁꯤ ꯆꯠꯄꯗ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯍꯣꯠꯅꯈꯤꯕꯗꯣ ꯌꯥꯝ ꯊꯤ ꯍꯣꯠꯅꯔꯛꯑꯦꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯜꯝꯁꯤꯗ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯒꯤ ꯍꯧꯔꯛꯄꯅꯦꯕ ꯑꯩꯁꯦ ꯖꯤꯔꯣꯗꯒꯤꯅꯦꯕ ꯑꯩꯅ ꯍꯧꯔꯛꯏꯁꯦ ꯑꯗꯨꯗ ꯄꯩꯁꯥ ꯄꯥꯏꯕꯤ ꯑꯃꯅ ꯀꯃꯥꯏꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯔꯤꯅꯣ ꯑꯩ ꯀꯃꯥꯏꯅ ꯄꯥꯝꯃꯤꯅꯣ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯃꯅꯨꯡꯒꯤ ꯑꯩꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯨꯗꯤ ꯎꯕꯤꯗꯦꯕ ꯖꯁ ꯑꯩꯅ ꯄꯩꯁꯥ ꯄꯥꯏꯕꯤꯗꯣ ꯀꯦꯔꯀꯥꯟꯗ ꯄꯩꯁꯥ ꯄꯥꯏꯕꯤꯒꯤ ꯀꯦꯅ ꯍꯥꯏꯕ ꯑꯗꯣ ꯑꯩꯅ ꯀꯦꯖꯔꯨꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯤꯅ ꯑꯩ ꯅꯨꯡꯁꯤꯕꯤꯔꯒ ꯑꯩꯒꯤ ꯃꯑꯣꯡꯗꯣ ꯈꯪꯕꯤꯔꯒ ꯃꯤꯅ ꯅꯦꯛꯄꯤꯔꯛꯄꯅꯤ ꯑꯗꯣ ꯈꯪꯗꯦ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯣ ꯄꯩꯁꯥ ꯄꯥꯏꯗꯕꯁꯨ ꯀꯦ ꯍꯣꯏ ꯀꯦ ꯃꯌꯥꯝ ꯎꯏꯗꯨꯗꯤ ꯍꯣꯏ ꯖꯦꯅꯤꯇꯥꯒꯤ ꯃꯤꯁ ꯊꯣꯛꯇꯕ ꯇꯧꯔꯣ ꯌꯥꯔꯅꯤ ꯑꯗꯨꯝ ꯑꯩꯒꯤꯀꯣ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯍꯥꯟꯅ ꯌꯥꯝꯅ ꯏꯁꯥꯁꯦ ꯈꯔ ꯅꯣꯏꯔꯝꯃꯦꯀꯣ ꯑꯗꯨꯗꯨꯒ ꯑꯩꯁꯦ ꯈꯔ ꯀꯪꯊꯔꯛꯄꯗꯒꯤ ꯑꯗꯨꯝ ꯑꯩꯗꯤ ꯑꯃ ꯗ꯭ꯔꯦꯁꯀꯨꯝꯕ ꯌꯥꯝ ꯁꯦꯠꯄ ꯀꯦꯕꯁꯤꯁꯨ ꯏꯁꯥꯅ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯦꯠꯇꯅ ꯀꯦꯅꯒ ꯁꯨꯝ ꯇꯧꯕꯗꯨꯗ ꯃꯌꯥꯝꯅ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯐꯤꯒꯔ ꯌꯥꯝ ꯇꯥꯔꯦ ꯃꯤꯁ ꯊꯣꯛꯅꯕ ꯇꯧꯔꯣ ꯀꯥꯏꯅꯒ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯁꯨꯝ ꯍꯔꯥꯎꯖꯩ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯔꯥꯕꯥꯒꯤꯗꯤ ꯑꯣꯀꯦ ꯑꯩꯒꯤꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯂꯦꯗꯤ ꯕ꯭ꯔꯨꯁ ꯂꯤꯅꯤ ꯐꯤꯒꯔꯁꯤꯗꯤ ꯐꯗꯤ ꯐꯖꯩꯗ ꯑꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯍꯣꯏ ꯑꯩꯁꯦ ꯀꯩꯅꯣꯅꯤ ꯈꯔ ꯃꯁꯀꯨꯂꯤꯟ ꯑꯣꯏꯌꯦ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯁꯥꯁꯦ ꯈꯔ ꯅꯣꯏꯊꯣꯔꯛꯄꯒ ꯍꯦꯟꯅ ꯈꯔ ꯆꯥꯎꯐꯟꯕꯁꯦ ꯍꯦꯟꯗꯣꯔꯦꯕ ꯑꯗꯣ ꯑꯩ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯁꯥꯗꯤ ꯍꯟꯅꯕ ꯍꯣꯠꯅꯅꯤ ꯋꯦꯠ ꯂꯣꯁ ꯇꯧꯅꯕ ꯍꯣꯠꯅ ꯇꯥꯔꯁꯨ ꯑꯩꯁꯦ ꯃꯁꯥꯒꯤ ꯑꯣꯏꯅ ꯃꯁꯀꯨꯂꯤꯟ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯁꯤꯁꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯑꯗꯨꯝ ꯍꯥꯏꯔ ꯂꯥꯛꯑꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯣ ꯑꯩ ꯃꯁꯀꯨꯂꯤꯟ ꯑꯣꯏꯅ ꯑꯩ ꯂꯣꯠꯁꯟꯗꯦ ꯏꯁꯥꯁꯦ ꯂꯣꯠꯁꯟꯗꯦ ꯑꯗꯨꯝ ꯑꯩꯒꯤ ꯈꯨꯕꯣꯝꯁꯦ ꯀꯥ ꯍꯦꯟꯅ ꯅꯨꯄꯥꯗꯩꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯦꯟꯅ ꯆꯥꯎꯋꯦ ꯃꯁꯜꯁꯨ ꯑꯩꯅ ꯁꯨꯝ ꯊꯣꯛꯑꯦ ꯑꯗꯣ ꯖꯤꯝꯗꯁꯨꯀꯣ ꯃꯌꯥꯝꯅ ꯑꯁ ꯅꯪꯒꯤ ꯕꯣꯗꯤꯁꯤꯗꯤ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯗꯨ ꯄꯣꯠꯁꯦ ꯑꯩ ꯂꯣꯠꯁꯟꯗꯦ ꯗ꯭ꯔꯦꯁ ꯑꯀꯨꯞ ꯑꯔꯥꯛꯀꯤ ꯗ꯭ꯔꯦꯁ ꯑꯩ ꯁꯦꯠꯆꯗꯦꯕ ꯑꯩ ꯄꯥꯝꯖꯩ ꯑꯩꯒꯤ ꯕꯣꯗꯤ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯄꯤꯔꯝꯃꯤꯕ ꯕꯣꯗꯤꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯒ ꯂꯦꯗꯤ ꯕ꯭ꯔꯨꯁ ꯂꯤꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯦꯗꯤ ꯑꯃꯗꯤ ꯇꯞꯄꯤꯗꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯊꯪ ꯁꯣꯝꯗꯒꯤ ꯑꯃꯨꯛꯀ ꯅꯦꯄꯣꯂꯤꯌꯟꯗ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯍꯦꯟꯃꯜꯂꯦ ꯑꯦꯛꯇꯤꯡꯁꯦ ꯗ꯭ꯔꯃꯥ ꯑꯣꯏꯅ ꯌꯥꯎꯒꯦ ꯌꯥꯎꯔꯣꯗ ꯑꯗꯨꯝ ꯄꯥꯝꯃꯤꯕ ꯀꯞꯄꯤꯒꯨꯝꯕꯤ ꯈꯤꯇꯪ ꯂꯥꯏꯔꯕꯤ ꯁꯥꯕꯤꯒꯨꯝꯕꯤ ꯈꯤꯇꯪ ꯑꯦꯛꯇꯤꯡꯒꯁꯦ ꯑꯃ ꯖꯒꯣꯏ ꯁꯥꯕꯒꯨꯝꯕꯗꯤ ꯍꯩꯇꯦ ꯑꯦꯛꯇꯤꯡꯗꯒ ꯈꯤꯇꯪ ꯍꯦꯟꯖꯟꯅ ꯃꯤꯠꯀꯤ ꯅꯥꯒꯤ ꯑꯦꯛꯇꯤꯡꯒ ꯇꯧꯍꯧꯔꯒ ꯍꯔꯥꯎꯖꯕꯤ ꯑꯗꯨꯒꯨꯝꯕ ꯇꯧꯋꯦ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯇꯨꯗꯤ ꯌꯧꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯑꯦꯛꯇꯤꯡ ꯄꯥꯝꯃꯤ ꯄꯣꯠꯇꯣ ꯃꯤꯅ ꯅꯣꯇꯤꯁ ꯇꯧꯕꯤꯔꯦ ꯑꯗꯨꯅ ꯑꯩ ꯊꯦꯡꯛ ꯌꯨ ꯑꯩꯅ ꯄꯥꯝꯕ ꯄꯣꯠꯇꯣ ꯃꯤꯅ ꯈꯪꯕꯤꯕꯗꯣ
Manipur da iche binambi na ba mi leitre multi talented ni yam dung CM nungai haiba tare ko haiba di dum akhoi adum kai hajo no acting to su pam jai adagi di ke ba su pam jai adu acting to da su thawai chang da ko haiba sai ba to ma na ba gi ma na ba to sai ni retake to da da di mi ke ba da su mai re ko haiba di yam na haiba di yam na yo ra isa gi ngam ja ba level da ko pha na so da ngam da ba akhoi kai na da pe da ba tong zari ni ado tum mina tum ubi ba mina ubi boy rang ba yai na sai ado yam nungai se Okay, next ay ko. Kay lam gi mong no thok na sa sangkholi da hai. Siguro comment sa nungai se. O oi da di do pro pa. Yam nungai se siguro comment se do wala ni. Next ay nupi da nupi male lai ren bi ne hai. Hoi adum ko ai di akhoi do mina trans ne du ne haya kan da hekta henjan na dress makta oira su yam sexy ta na ko laga social media la taw base ai di khara ga yengzalingai da khoi di mina yengzalage na lai bani na kitang control taw ra ga nupi dong na set ba cha ba taw ba do adum pam jai hai di mina yeng to na mai ko mal le mai si yeng de adu gum ba du nga simok ta di hairak tri ai gi oina di katang ta san khom jala nupi da ta la taw base lai yan bi ni ga ha thank you lava amom khai si yeng ba da mit yam na re yeng ora nu da to yeng da pot yeng ora nu Okay, ay gise ko. Lila win ko mo yam mali. Lila se yam yaw ni nga me nga mo ding da. Ado kuzikti kan no tawre halle kay gino hay bida hero light Ay ga pa na hero light hero du ay da to mo thok Panik pi kita wai jage nepo nung dollar and visual gi seng na hai matam da hoi aina set ki babudi lai du duga akhoi gi se ama ayam banai gi pi se haidi exclusive ba da gi kai hai toy no heavy ba du gu manga da design taw bani na hekta aina paisa me am para ga invest taw bana ta bani na khara gi taw bani na ai on the stock yam na thamja ji no ma aina paisa ayam para kan da mayam da charity tarakini wai badana te gift tarakini thank you waram pina ba lai tra ba khang de yeng ba yam ware ta seng na hai yeng da pot yeng ro ni ko yong ni no tong tho de ko as ka block top salo kan de Okay. Konzel do kizei. I see. Ai konzel se ai hai ne ai sa da penza da ba kan lai ai konzel se sem ge sem be ai kuzik be sem na re ado ai konzel se am pam se ado kuzik se am no ngai ba mana mina su kwa ai je sa u da bi da ko ma su san da khong ab de e ra ba ra hai ba si re he no ngai ba kai le ni yam no ngai se konzel se ki ga no apa bi ne Jena set pa dress e yam na phazai thank you id adum phaza ba se dum phazani ne aina phaza draga di aina ke ba da posta draga di kana na ibu ning bigani kana na ibu pam bigani aduna isana tawriba profession isana tawriba business any profession da aina matik cha draga di kana am tana aido appreciate tawroi mina pam moi aduna isa gi thodo masa khangaga ai se kana no khangaga aina tawriba thabak tu gi perfect oira kanda aina khangi har kanda aduna mina pam ma kadoini aduna ai so phazana set ya da yum da lep jam thi razani Jenita taw pase loi na hek pakche nung sibi bagi happy borangani ado yam harau de adum makata na zum support to bio adum nushi bio mutung koina Okay, next. Lai sabi nang wang chaw man le hai ra kani ko mathang ngai. Si adum tatana highlight ba ma da go wa ne ado wang chaw man ba si bu ko mai picture han du pic ni na. be yourself di kan ko isa nok si jai hai ho Du ne wang chaw bi ne di Lady Bruce Lee. atu yam no yam phazara ja koina comments yam me ba ko aina su khoi gi team da sigi comments kara sumaina khanga laga sumaina share to base ti je zo ai gi team da zo thank you hai ko hoi thank you because som na Entertain. idea dem na no boy bam sai akoi duga phazana jo response pi bagi da mak da khoi side do thank you ko last ki section je cd ekoi common hoina fat rapid fire gi type question kara hange do noida common hoina ni ko dum hangoi je aduna amana guest or dum amana dum hai pe ko khai de gai thoi tar je nai homework ta Ai mobani abali kai gi no jana dum thobra ki ba ne na accident ho ba ne ba ne de ki kre ai dang nam khrai ba ma le ai dei no da. khoi tan ba je Tan dem ta
ꯊꯕꯛꯀꯤ ꯑꯣꯏꯔꯗꯤ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯇꯟꯗꯦ ꯑꯗꯨꯗꯨꯒ ꯃꯔꯝ ꯆꯥꯗꯗꯤ ꯂꯣꯏ ꯇꯟꯕꯤ ꯉꯥꯛꯇ ꯍꯣꯏ ꯃꯇꯥꯡ ꯂꯩ ꯊꯕꯛꯀꯤꯅꯦ ꯍꯥꯏꯔꯗꯤ ꯇꯟꯗꯦ ꯑꯩꯈꯣꯏ ꯉꯟꯇꯥ ꯍꯧꯒꯠꯂꯛꯀꯦ ꯂꯣꯏ ꯆꯠꯂꯦ ꯑꯗꯨꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯒ ꯈ꯭ꯋꯥꯏꯗꯒꯤ ꯀꯦꯟꯁꯦꯜ ꯇꯧꯒꯟꯕ ꯃꯤꯁꯦ ꯀꯅꯥ ꯑꯣꯏꯒꯅꯤ ꯆꯦꯔꯕ ꯂꯥꯁ ꯑꯋꯥꯔ ꯍꯥꯏꯗꯣꯛꯄꯩꯗꯤ ꯇꯧꯋꯦ ꯍꯣꯏ ꯇꯧꯋꯦ ꯂꯥꯛꯑꯔꯣꯏꯒꯨꯝꯕꯀꯣ ꯌꯥꯔꯣꯏꯒꯨꯝꯅ 저거 여기다부터 ꯑꯥꯎ ꯃꯥꯏ ꯃꯤ ꯃꯇꯥꯡ ꯍꯣꯏ. ꯀꯟꯗꯤꯁꯟ ꯌꯥꯝ ꯂꯩꯒꯟꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯔꯨꯜ ꯑꯃ ꯏꯁꯥꯒꯤ ꯁ꯭ꯇꯥꯏꯜ ꯃꯥꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯀꯩꯀꯩ ꯑꯣꯏꯌꯦꯅ ꯈꯟꯅꯩ ꯍꯥꯏꯔ ꯏꯁꯥꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯃꯤꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯃꯤꯒꯩꯅ ꯒꯦꯁ ꯇꯧꯕꯤꯔꯒ ꯍꯥꯏꯔꯣ ꯃꯤꯒꯩꯅ ꯈꯣꯏꯕꯥꯅꯤꯅ ꯃꯥꯏ ꯍꯥꯟꯅ ꯍꯥꯏꯔꯒꯦ ꯌꯥꯕ꯭ꯔꯥ ꯍꯣꯏ ꯖꯦꯅꯤꯇꯥꯗꯤ ꯌꯥꯝ ꯁꯤꯡꯉꯤ ꯃꯤ ꯌꯥꯅꯕ ꯂꯣꯏ ꯆꯠꯄ ꯍꯩ 제니타의 떡산나비는 떡산나비는 제니타는 ꯍꯣꯏ ꯑꯗꯒꯤ ꯅꯣꯏꯅ ꯃꯣꯏꯅꯁꯨ ꯃꯣꯏꯒꯤ ꯍꯥꯏꯕꯤꯔꯁꯨ ꯌꯥꯏ 네폴리언기 마기 타갓 바와리 하이리게 마 하라워 마 타갈리게 마 하라워 ꯑꯗꯨꯝ ꯍꯪꯗꯦꯕ ꯑꯩ ꯑꯗꯨ ꯇꯧꯕ꯭ꯔꯥꯅ ꯍꯪꯉꯦ ꯌꯥꯝ ꯂꯩꯗꯤ ꯑꯗꯒꯤ ꯍꯣꯏ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄꯤ ꯉꯁꯥꯏ ꯀꯩꯗꯧꯕꯤ ꯈꯣꯠꯅꯔꯝꯃꯤ ꯑꯩꯁꯦ ꯀꯩꯅꯣ ꯃꯤꯔꯔ ꯑꯣꯟ ꯗ ꯋꯥꯜ ꯑꯗꯨꯒ ꯍꯤꯗꯟ ꯇꯦꯂꯦꯟꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯃꯃꯝ ꯍꯥꯏꯕꯤꯌꯨꯅꯦ ꯍꯤꯗꯟ ꯇꯦꯂꯦꯟ ꯏꯇꯣꯟꯗ ꯀꯥꯗꯒ ꯂꯩꯔꯤꯀꯥꯟꯗ ꯇꯧꯖꯕ ꯃꯌꯥꯝ ꯃꯥꯡꯗ ꯊꯣꯛꯇꯕ ꯍꯤꯗꯟ ꯇꯦꯂꯦꯟꯁꯦ ꯑꯩꯗꯤ ꯈꯪꯗꯦ OCD ꯅꯥꯕꯤ ꯍꯥꯏꯗꯣꯏꯔꯥ ꯑꯩꯗꯣ ꯁꯨꯃꯥꯏꯅ ꯇꯨꯔꯒ ꯂꯩꯕꯒꯨꯝꯕ ꯑꯩ ꯀꯩꯅꯣ ꯌꯥꯗꯦ ꯑꯃ ꯌꯥꯝꯅ ꯑꯣꯔꯒꯅꯥꯏꯖ ꯄꯣꯠ ꯇꯦꯂꯦꯟ ꯑꯣꯏꯕ꯭ꯔꯣ ꯑꯗꯨꯕ ꯅꯨꯡꯉꯥꯏꯇꯦ ꯇꯦꯂꯦꯟꯠꯅꯦ ꯍꯥꯏꯕ ꯌꯥꯏꯌꯦ ꯁ꯭ꯀꯤꯜ ꯑꯃꯅꯦ skills amani yum Perfect yum pamba, lotion hoi. ba perfection yam pamba do adu photo box mai phai ba yadde adigi Hoi, set hoi. us mai kun thap Hoi, organize yam tawde. when I koina the show ke ba gi chat ba gi Hoi. 2 days khak lai ga da ba Airbnb da so ai gi ki ba gi ai smai moi class to putho ga gi yung da ba yadde ba ai ga tham da ba yadde te hidan te do 아이 히든 렐레 있다 왜다 왜 하이도이 아니 바바 라우제이 ꯑꯩꯒꯤꯗꯤ ꯅꯨꯄꯤ ꯃꯈꯣꯜ ꯁꯥꯔꯒ ꯅꯨꯄꯥ ꯈꯥꯏꯕ ꯌꯥꯝ ꯍꯩ ꯀꯅꯥꯝꯇꯅ ꯅꯣꯇꯤꯁ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯒ ꯀꯩꯅꯣ ꯑꯣꯏꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯗ꯭ꯔꯤꯝ ꯀꯣꯂꯥꯕꯣꯔꯦꯁꯟꯁꯦ ꯀꯔꯝꯕ ꯑꯥꯔꯇꯤꯁꯀ ꯋꯔꯛ ꯇꯧꯅꯤꯡꯉꯤ ꯍꯧꯖꯤꯛꯐꯥꯎꯗ ꯇꯧꯈ꯭ꯔꯕ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯃꯁꯤꯒ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕꯁꯦ yam lai re gi sabse lai re ꯅꯨꯄꯥꯅꯗꯤ ꯌꯥꯝ ꯃꯥꯟꯅ ꯈꯜꯂꯛꯑꯅꯤ bai na mana ꯑꯍꯨꯝ ꯑꯃ ꯍꯥꯏꯕꯤꯔꯣ ꯑꯃꯅ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯈꯪꯉꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯌꯥꯏ ꯑꯄꯥꯝꯕ ꯍꯥꯏꯕꯗꯨꯔꯣ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯃꯄꯥꯟ ꯍꯣꯏ ꯂꯣꯏꯅꯃꯛ ꯃꯅꯤꯄꯨꯔ ꯐꯤꯜꯝꯗ ꯍꯥꯏꯔꯒꯗꯤ ꯀꯌꯥ ꯂꯩꯇꯦ ꯑꯗꯨ ꯇꯁꯦꯡꯅ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨꯒ ꯃꯅꯤꯄꯨꯔꯗ ꯑꯃ ꯕꯣꯂꯤꯋꯨꯗ ꯑꯃ ꯍꯣꯂꯤꯋꯨꯗ ꯑꯃ ꯍꯥꯏꯖꯒꯦꯀꯣ ꯑꯗꯨ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨꯁꯦ ꯃꯥ ꯌꯥꯝ ꯉꯥꯎꯖꯩ ꯃꯥꯒ ꯑꯗꯨꯃꯥꯏꯅ ꯄꯥꯝꯃꯦ ꯑꯗꯨꯒ ꯕꯣꯂꯤꯋꯨꯗꯇ ꯍꯥꯏꯔꯒꯅ ꯍꯧꯖꯤꯛꯇ ꯀꯩꯅꯣ ꯑꯥꯗꯤꯇ꯭ꯌ ꯔꯣꯏ ꯀꯥꯄꯨꯔꯒ ꯑꯗꯨꯒ ꯍꯣꯂꯤꯋꯨꯗꯇ ꯍꯥꯏꯔꯒꯅ ꯇꯣꯝ ꯀ꯭ꯔꯨꯁꯀ ꯑꯃꯨꯛꯇꯪ ꯇꯧꯖꯔꯗꯤ ꯕꯥ next ꯑꯩꯒꯤ ꯁꯦꯀꯣ ꯍꯣꯏ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒꯗꯤ ꯗꯥꯒꯣꯀꯨꯜ ꯌꯥꯝ ꯐꯖꯩꯀꯣ ꯅꯨꯄꯥ ꯃꯥꯜꯂꯒ ꯑꯗꯣ ꯍꯣꯏ ꯃꯣꯏꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯦꯀꯣ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯗꯨꯒ ꯕꯣꯂꯤꯋꯨꯗꯇ ꯍꯥꯏꯔꯒꯅ ꯗꯕꯪ ꯁꯦꯔꯤꯁꯀꯤ ꯑꯃꯨꯛꯇꯪ ꯑꯥꯏꯇꯦꯝ ꯁꯣꯡꯒꯨꯝꯕꯗꯤ ꯅꯨꯡꯉꯥꯏꯅꯤ ꯋꯥ ꯋꯥ ꯂꯥꯎꯔꯒ ꯀꯣ ꯑꯗꯨꯒ ꯀꯩꯅꯣꯒꯤꯅ ꯍꯣꯂꯤꯋꯨꯗꯇꯗꯤ ꯑꯩꯗꯤ ꯀꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯄꯥꯝꯗꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩꯗꯤ ꯑꯗꯨꯝ ꯕꯣꯂꯤꯋꯨꯗꯀꯨꯝꯕ ꯍꯦꯟꯅ ꯍꯦꯜꯂꯦ ꯄꯥꯝꯕ ꯑꯗꯣ ꯂꯤꯌꯣꯅꯥꯔꯗꯣꯒ ꯑꯗꯨꯝ ꯀꯣꯏꯃꯤꯟꯅꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯇꯥꯏꯇꯥꯅꯤꯛꯀꯤ ꯍꯦꯔꯣ ꯍꯥꯏꯔꯦꯗꯅ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯀꯩꯅꯣ ꯑꯦꯛꯇꯔꯒꯗꯤ ꯑꯩ ꯀꯣꯂꯥꯞ ꯇꯧꯕ ꯄꯥꯝꯗꯦ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯃꯔꯤ ꯂꯩꯅꯕ ꯑꯩꯅ ꯄꯥꯝꯖꯔꯦ ꯑꯩꯗꯤ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔ ꯑꯣꯏꯕꯅꯤꯅ ꯑꯦꯅꯤ ꯑꯩꯗꯤ ꯃꯦꯀꯞ ꯐꯥꯎꯗ ꯑꯩꯒꯤ ꯕ꯭ꯔꯥꯟꯗ ꯃꯤꯡ ꯍꯥꯏꯗꯤ ꯄꯨꯊꯣꯔꯛꯄ ꯄꯥꯝꯖꯩ ꯑꯩꯒꯤ ꯑꯣꯟ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯤ ꯕ꯭ꯔꯥꯟꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯄꯥꯝꯖꯕꯅꯤꯅ ꯑꯩꯗꯤ ꯕꯣꯂꯤꯋꯨꯗꯀꯤ ꯑꯦꯛꯇ꯭ꯔꯦꯁꯁꯦ ꯑꯂꯤꯌꯥ ꯚꯥꯠ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯅ ꯑꯂꯤꯌꯥ ꯚꯥꯠꯁꯦ ꯑꯩꯒꯤ ꯕ꯭ꯔꯥꯟ ꯑꯦꯝꯕꯦꯁꯦꯗꯔ ꯑꯣꯏꯔꯛꯑꯗꯤ ꯀꯥꯏꯅ ꯑꯩ ꯗ꯭ꯔꯤꯝ ꯂꯩꯕ ꯇꯧꯖꯩ ꯑꯩ ꯋꯤꯁ ꯃꯦꯅꯤꯐꯦꯁ ꯇꯧꯖꯩ ꯑꯗꯨꯗꯨꯒ ꯄ꯭ꯔꯤꯌꯥꯡꯀꯥ ꯆꯣꯄ꯭ꯔꯥꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯃꯥꯅ ꯉꯥꯡꯉꯛꯄ ꯈꯣꯠꯂꯛꯄ ꯑꯩ ꯑꯗꯨꯝ ꯑꯩ ꯏꯟꯁꯄꯥꯌꯔ ꯇꯧꯖꯩ ꯑꯗꯨꯗꯨꯒ ꯀꯣꯔꯤꯌꯥꯗꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯩꯅꯒ ꯍꯦꯛꯇ ꯑꯩꯗ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯌꯣ ꯑꯗꯨꯗꯨꯒ ꯍꯥꯏꯔꯗꯤ ꯀꯤꯝ ꯁꯣꯌꯨꯟ ꯑꯗꯨꯒ ꯑꯩ ꯀꯣꯂꯥꯞ ꯇꯧꯕ ꯄꯥꯝꯃꯦ ꯃꯌꯥꯝꯒꯤ ꯗ꯭ꯔꯤꯝꯁꯨ ꯍꯥꯏꯕꯤꯔꯦꯀꯣ ꯑꯗꯨꯝ ꯂꯥꯁ ꯑꯣꯏꯅ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯔꯥꯕꯥ ꯍꯣꯏ ꯖꯦꯅꯤꯇꯥ ꯍꯣꯏ ꯅꯦꯄꯣꯂꯤꯌꯟ ꯍꯣꯏ ꯍꯧꯖꯤꯛꯁꯦ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯑꯃ ꯑꯣꯏꯅꯁꯨ ꯂꯩꯔꯤꯅꯤ ꯉꯁꯥꯏ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯑꯃ ꯑꯣꯏꯅꯁꯨ ꯂꯩꯔꯤꯅꯤ ꯑꯥꯔꯇꯤꯁ ꯑꯃꯁꯨ ꯑꯣꯏꯔꯤꯀꯣ ꯑꯗꯒꯤ ꯌꯥꯝ ꯆꯥꯎꯅ ꯅꯨꯄꯤ ꯃꯥꯟꯕꯤꯒꯤꯗꯤ ꯊꯧꯗꯥꯡ ꯆꯥꯎꯅꯁꯨ ꯄꯨꯔꯤ ꯏꯟꯁꯄꯤꯔꯦꯁꯅꯦꯜ ꯑꯣꯏꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯤꯗ ꯄꯦꯔꯦꯟꯠꯁꯇꯕꯨ ꯑꯣꯏꯔꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯥꯟꯕꯤ ꯈꯩꯒꯤ ꯍꯥꯏꯔꯁꯨꯀꯣ ꯅꯧꯅ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯉꯤ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤꯡꯁꯤꯗꯁꯨ
ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯉꯤ Okay, ꯑꯩꯅ ꯃꯌꯥꯝꯗ ꯄꯤꯖꯅꯤꯡꯕ ꯃꯦꯁꯦꯖꯁꯦ ꯑꯩꯈꯣꯏ ꯖꯦꯟꯗꯔ ꯈꯛꯇꯒꯤ ꯅꯠꯇꯕꯤꯗꯀꯣ ꯂꯣꯏꯅꯃꯛꯇ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯇ ꯍꯥꯏꯖꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯇꯟꯒꯨꯝꯁꯤ ꯍꯣꯠꯅꯕ ꯀꯟꯁꯤ ꯉꯝꯃꯤꯉꯩ ꯃꯇꯝꯗ ꯁꯦꯜ ꯌꯥꯝ ꯇꯥꯟꯁꯤ ꯏꯁꯥ ꯅꯥꯍꯟꯒꯨꯝꯁꯤ ꯑꯇꯟꯕꯒꯤ ꯀꯥꯟꯅꯕ ꯀꯩꯝꯇ ꯂꯩꯇꯦ ꯑꯇꯟꯕꯅ ꯑꯅꯥꯕ ꯄꯣꯛꯂꯛꯀꯅꯤ ꯑꯗꯨꯗꯨꯅ ꯏꯁꯥꯅ ꯉꯝꯃꯤꯉꯩ ꯀꯥꯟꯗ ꯁꯦꯜ ꯌꯥꯝ ꯇꯥꯟꯁꯤ ꯏꯁꯥ ꯅꯥꯗ ꯌꯦꯛꯇꯅꯕ ꯇꯧꯁꯤ ꯏꯃꯥ ꯏꯄꯥ ꯂꯨꯅ ꯇꯧꯁꯤ ꯃꯌꯥꯝꯗ ꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯒꯤ ꯑꯣꯏꯅ ꯄꯤꯖꯅꯤꯡꯕ ꯃꯦꯁꯦꯖ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡ ꯇ꯭ꯔꯥꯟꯁꯁꯤꯡꯀꯣ ꯇ꯭ꯔꯥꯟꯁꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯁꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯁꯤ ꯑꯦꯖꯨꯀꯦꯁꯟ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯣꯏꯕꯗꯕꯨ ꯑꯣꯏꯔꯣ ꯗꯤꯖꯥꯏꯅꯔ ꯑꯣꯏꯔꯛꯄꯗꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯃꯅ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯗꯤꯖꯥꯏꯅꯔ ꯈꯛꯇꯪ ꯑꯣꯏꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯍꯤꯔꯝ ꯃꯌꯥꯝ ꯑꯃꯗ ꯍꯧꯖꯤꯛꯇꯤ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯃꯌꯥꯝ ꯑꯃ ꯂꯧꯅꯕ ꯈꯣꯠꯅꯕ ꯇꯧꯔꯤꯀꯣ ꯑꯗꯨꯗꯨꯅ ꯏꯁꯥ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯗ ꯂꯣꯏꯅꯃꯛ ꯊꯧꯗꯥꯡ ꯌꯥꯎꯕ ꯉꯝꯗꯣꯏꯅꯤ ꯏꯁꯥꯒꯤ ꯆꯥꯟꯅꯕ ꯃꯐꯝꯗ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯁꯤ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯝꯁꯤ ꯑꯗꯨꯒ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕꯁꯨ ꯏꯟꯁꯤ ꯑꯗꯨꯒ ꯑꯗꯨꯝ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗ ꯌꯥꯝꯅ ꯐꯨꯕ ꯆꯩꯕꯁꯨ ꯇꯧꯕꯤꯒꯅꯨ ꯌꯥꯔꯔꯣꯏꯗꯕ ꯄꯣꯠꯇꯨꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯏꯆꯥꯁꯤꯕꯨ ꯑꯐꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯒꯤ ꯑꯣꯏꯅ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡ ꯃꯌꯥꯝꯗ ꯑꯩꯅ ꯄꯤꯖꯅꯤꯡꯕ ꯃꯦꯁꯦꯖꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯑꯃ ꯑꯣꯏꯔꯦ ꯅꯨꯄꯤ ꯑꯣꯏꯔꯁꯅꯨ ꯅꯨꯄꯥ ꯑꯣꯏꯔꯁꯅꯨ ꯑꯦꯅꯤ ꯂꯦꯁꯕꯤꯌꯟ ꯑꯣꯏꯔꯁꯅꯨ ꯑꯩ ꯑꯃ ꯄꯣꯛꯂꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯃꯔꯝ ꯍꯪꯕꯤꯕ ꯑꯩꯁꯦ ꯀꯅꯥꯅꯣ ꯅꯦꯄꯣꯂꯤꯌꯟ ꯍꯥꯏꯁꯦ ꯀꯅꯥꯅꯣ XYZ ꯀꯅꯥꯅꯣ ꯈꯪꯉꯒ ꯃꯥꯂꯦꯝꯁꯤꯗ ꯅꯪꯒꯤ ꯅꯃꯤꯡ ꯑꯃ ꯊꯝꯕꯤꯔꯝꯕ ꯃꯤꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯕ ꯋꯥꯠꯑꯦꯕꯔ ꯑꯦꯅꯤ ꯐꯤꯜꯗ ꯑꯦꯅꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯑꯣꯏꯁꯅꯨ ꯑꯗꯨ ꯅꯪ ꯑꯃ ꯂꯩꯔꯝꯕꯒꯤ ꯃꯤꯅ ꯈꯪꯕꯤꯔꯒ ꯅꯪꯒꯤ ꯃꯤꯡꯁꯦ ꯍꯌꯦꯡ ꯋꯥꯏꯐꯥꯎ ꯂꯩꯍꯟꯕ ꯉꯝ ꯇꯥꯔꯗꯤ ꯅꯪꯗꯣ ꯌꯥꯔꯦ ꯑꯗꯨ ꯈꯛꯇꯪ ꯍꯥꯏꯅꯤꯡꯉꯦ ꯁꯤꯗ ꯂꯣꯏ ꯌꯥꯎꯔꯕꯅꯦ ꯄꯨꯟꯁꯤꯒꯤ ꯊꯦꯡꯛ ꯌꯨ ꯁꯨꯃꯥꯏꯅ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒꯀꯣ ꯃꯌꯥꯝꯗꯁꯨ ꯏꯟꯁꯄꯥꯌꯔ ꯑꯣꯏꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯁꯨ ꯁꯦꯌꯔ ꯇꯧꯔꯦ ꯒꯦꯝ ꯃꯇꯦꯛ ꯑꯃꯁꯨ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯦꯄꯤꯁꯣꯗꯁꯨ ꯑꯣꯏꯔꯤꯅꯤ ꯌꯥꯝꯅ ꯐꯟ ꯑꯣꯏꯅꯁꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯥꯎꯃꯤ ꯄꯣꯁꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯑꯦꯄꯤꯁꯣꯗ ꯃꯌꯥꯝ ꯑꯁꯤꯒꯨꯝꯕ ꯑꯦꯄꯤꯁꯣꯗ ꯃꯌꯥꯝ ꯑꯃꯀꯣ ꯏꯟꯁꯄꯤꯔꯦꯁꯅꯦꯜ ꯑꯣꯏꯕ ꯃꯌꯥꯝꯗꯒꯤ ꯂꯧꯔꯒ ꯃꯊꯪ ꯄꯨꯊꯣꯛꯅꯕ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯟꯁꯔꯁ ꯑꯃꯗꯤ ꯄꯥꯔꯠꯅꯔꯁ ꯁꯤꯒꯨꯝꯕ ꯑꯦꯄꯤꯁꯣꯗ ꯃꯌꯥꯝꯁꯤꯃ ꯑꯍꯥꯟꯕꯒꯤ ꯑꯦꯄꯤꯁꯣꯗ ꯑꯁꯤꯕꯨ ꯁꯛꯁꯦꯁ ꯑꯣꯏꯍꯜꯂꯤꯕ ꯑꯦꯄꯤꯁꯣꯗ ꯄꯥꯔꯠꯅꯔꯁ ꯑꯃꯨꯛꯇꯪ ꯃꯤꯡ ꯄꯥꯊꯣꯛꯆꯒꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯑꯦꯄꯤꯁꯣꯗ ꯄꯥꯔꯠꯅꯔ ꯌꯥꯋꯜ ꯑꯗꯨꯒ ꯁ꯭ꯇꯦꯖ ꯁꯦꯠꯑꯞ ꯄꯦꯄꯔꯐ꯭ꯔꯥꯏ ꯁ꯭ꯇꯨꯗꯤꯑꯣ ꯑꯗꯨꯒ ꯇꯦꯕꯜ ꯑꯦꯟ ꯀ꯭ꯔꯣꯀꯔꯤ ꯁꯦꯠ ꯕꯥꯏ ꯗ ꯇꯦꯕꯜ ꯕꯥꯏ ꯀꯤꯔꯥ ꯖꯦꯁ ꯂꯥꯏꯁ꯭ꯔꯝꯒꯤꯅꯤ ꯑꯗꯨꯒ ꯁ꯭ꯇꯨꯗꯤꯑꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯝꯃꯤꯕꯁꯤ ꯁ꯭ꯇꯨꯗꯤꯑꯣ ꯀꯜꯆꯔꯦꯜ ꯔꯤꯖꯣꯅꯦꯟꯁ ꯘꯔꯤꯗ ꯑꯦꯌꯔꯄꯣꯔꯠ ꯔꯣꯗꯇ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯤꯐꯇꯤꯡ ꯄꯥꯔꯠꯅꯔ ꯉꯁꯤꯒꯤ ꯄ꯭ꯂꯥꯟꯁ ꯀꯩꯒꯤꯅ ꯎꯅꯥꯋꯥꯅꯥꯅ ꯑꯃꯗꯤ ꯕꯨꯀꯦꯅ ꯂꯩꯀꯣꯏ ꯀ꯭ꯔꯣꯃꯦꯇꯤꯛꯁꯅ ꯄꯤꯕꯤꯔꯛꯄꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ F&B ꯅ ꯕꯦꯛ ꯕꯥꯏ ꯈꯦꯜꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯁ꯭ꯄꯦꯁꯤꯌꯦꯜ ꯊꯦꯡꯛꯁ ꯇꯨ ꯃꯅꯤꯄꯨꯔꯤ ꯋꯦꯗꯤꯡꯁ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯃꯌꯥꯝ ꯏꯟꯁꯄꯥꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯁꯣꯝꯅ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯅ ꯕꯦꯁ ꯑꯣꯐ ꯂꯛ ꯄꯥꯎꯃꯤ ꯄꯣꯁꯀꯤ ꯁꯥꯏꯠꯇꯒꯤ ꯊꯦꯡꯛ Thank ꯌꯨ you.